ꯃꯌꯥꯝꯕꯨ ꯊꯣꯏꯕꯤ ꯀꯩꯁꯥꯝꯅ ꯇꯔꯥꯝꯅ ꯑꯣꯛꯆꯕꯒ ꯂꯣꯏꯅꯅ ꯏꯀꯣꯛꯅꯣꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯉꯁꯤꯁꯨ ꯃꯍꯧꯁꯥꯒꯨꯝ ꯃꯌꯥꯝꯒꯤꯗꯃꯛꯇ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯕ ꯐꯨꯡꯒꯥ ꯋꯥꯔꯤ ꯑꯃ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ꯫ ꯋꯥꯔꯤ ꯑꯁꯤꯕꯨ ꯏꯕꯤꯔꯛꯄꯅ ꯌꯨꯅꯤꯁꯟ ꯂꯥꯏꯈꯨꯔꯥꯝ꯫ ꯍꯧꯖꯤꯛ ꯃꯌꯥꯝꯒꯤ ꯃꯐꯝꯗ ꯋꯥꯔꯤ ꯑꯁꯤ ꯈꯨꯗꯣꯜ ꯇꯝꯖꯔꯤ, ꯃꯌꯥꯝ ꯄꯨꯟꯅ ꯇꯥꯃꯤꯟꯅꯔꯁꯤ꯫ ꯌꯨꯝꯗꯨꯗ ꯀꯅꯥ ꯂꯩꯇꯦ ꯍꯥꯏꯕꯒꯤ ꯇꯥꯟꯖꯥ ꯂꯧꯗꯨꯅ ꯈꯣꯝꯕꯒꯤ ꯅꯨꯄꯤ ꯑꯇꯣꯝꯕꯤ ꯑꯣꯏꯔꯤꯕꯤ ꯊꯝꯕꯥꯜꯅ ꯃꯁꯤꯒꯤ ꯀꯥꯗ ꯆꯪꯗꯨꯅ ꯃꯁꯤꯒꯤ ꯎꯄꯨꯗꯨꯕꯨ ꯇꯞꯅ ꯍꯥꯡꯗꯣꯛꯏ꯫ ꯃꯄꯥ ꯃꯗꯨꯅ ꯏꯅꯥ ꯀꯩꯔꯥꯛ ꯈꯔ ꯈꯨꯜꯂꯤ ꯍꯥꯏꯗꯅ ꯃꯥꯅꯕꯨ ꯍꯦꯛꯇ ꯎꯁꯤꯠꯇꯕ ꯌꯥꯕ꯭ꯔꯥ? ꯃꯥꯒꯤ ꯃꯇꯧꯁꯤ ꯀꯥꯕ ꯌꯥꯝ ꯍꯦꯜꯂꯕꯅꯤ꯫ ꯑꯩꯅ ꯌꯦꯡꯒꯦ ꯍꯥꯏꯅ ꯌꯦꯡꯕꯗ ꯏꯃꯤꯠ ꯑꯁꯤꯅ ꯌꯦꯡꯕ ꯉꯝꯗ꯭ꯔꯕꯅꯤ꯫ ꯃꯁꯤꯒꯤ ꯅꯨꯄꯥꯅ ꯄꯥꯝꯕꯤꯗꯕꯤꯁꯦ ꯃꯥ ꯌꯨꯝꯁꯤ ꯂꯩꯇꯅꯕ ꯑꯩ ꯊꯕꯛ ꯇꯧꯒꯦ꯫ ꯃꯥꯒꯤ ꯁꯅꯥ ꯂꯤꯀꯣꯜ ꯑꯗꯨꯕꯨ ꯀꯗꯥꯏꯗꯅꯣ ꯊꯝꯃꯝꯗꯣꯏꯁꯤꯕꯣ? ꯑꯩꯕꯨ ꯎꯄꯨ ꯑꯁꯤꯗꯕꯨ? ꯎꯄꯨ ꯑꯗꯨꯗ ꯀꯣꯏꯐꯥꯛ ꯍꯦꯛ ꯐꯥꯛꯏ꯫ ꯈꯣꯝꯕ ꯍꯥꯏꯔꯤꯕ ꯅꯨꯄꯥ ꯑꯁꯤ ꯅꯨꯄꯤ ꯑꯅꯤ ꯂꯣꯜꯂꯤ꯫ ꯃꯍꯥꯛꯁꯨ ꯃꯥꯒꯤ ꯅꯨꯄꯤ ꯑꯅꯤꯁꯤꯅ ꯌꯥꯅꯕ ꯍꯥꯏꯗꯨꯅ ꯆꯠꯂꯤ꯫ ꯌꯨꯝꯗꯨꯗ ꯀꯅꯥ ꯂꯩꯇꯦ, ꯃꯥꯒꯤ ꯊꯕꯛ ꯂꯣꯏꯅ ꯆꯠꯊꯣꯛꯅꯈꯤ꯫ ꯇꯥꯟꯖꯥꯁꯤꯗ ꯊꯝꯕꯥꯜꯅ ꯎꯆꯤꯟ ꯅꯥꯆꯤꯟꯅ ꯃꯁꯤꯒꯤ ꯂꯤꯀꯣꯜ ꯑꯗꯨꯕꯨ ꯊꯦꯡꯅꯔꯤ꯫ ꯁꯅꯥꯒꯤ ꯈꯨꯗꯣꯞꯑꯣ ꯈꯨꯖꯤꯋꯣ, ꯃꯥꯏꯄꯦꯝꯃ ꯍꯨꯗꯣꯛꯅꯕ ꯌꯥꯝꯃꯤꯗ꯫ ꯍꯨꯔꯥꯜꯂꯤꯔꯁꯨ ꯈꯪꯄꯣꯠ ꯅꯠꯇꯦ ꯃꯁꯤ ꯑꯁꯨꯛ ꯌꯥꯝꯕ꯫ ꯃꯁꯤꯒꯤ ꯂꯤꯛ ꯑꯁꯤꯃꯗꯤ ꯐꯖꯩꯅꯦ, ꯄꯥꯛꯀ ꯄꯥꯛꯂꯗꯅ ꯑꯩꯕꯨ ꯀꯔꯤ ꯑꯣꯏꯅ ꯍꯨꯔꯥꯜꯂꯁꯤꯒꯦ? ꯃꯁꯤꯒꯤ ꯂꯤꯛꯐꯥꯡ ꯑꯁꯤꯅ ꯐꯔꯅꯤ꯫ ꯃꯁꯤꯅ ꯃꯃꯜ ꯈꯔꯁꯨ ꯇꯥꯡꯂꯝꯒꯅꯤ꯫ ꯁꯅꯥꯒꯤ ꯂꯤꯛꯐꯥꯡꯁꯦ ꯃꯁꯤ ꯑꯣꯏꯅ ꯍꯦꯛꯇ ꯍꯨꯔꯥꯜꯂꯒꯦ꯫ ꯑꯁꯤ ꯈꯟꯗꯨꯅ ꯁꯅꯥꯒꯤ ꯂꯤꯛꯐꯥꯡ ꯑꯗꯨꯕꯨ ꯍꯦꯛ ꯍꯨꯔꯥꯜꯂꯤ꯫ ꯃꯍꯥꯛ ꯀꯥ ꯑꯗꯨꯗꯒꯤ ꯊꯣꯛꯂꯦ, ꯃꯥꯒꯤ ꯀꯥꯗ ꯆꯪꯂꯦ꯫ ꯃꯈꯨꯠꯇ ꯄꯥꯏꯔꯤꯕ ꯂꯤꯛ ꯑꯗꯨꯗ ꯃꯨꯟꯅ ꯌꯦꯡꯗꯨꯅ ꯍꯩꯖꯩ꯫ ꯐꯗꯤ ꯐꯖꯔꯦꯁꯦ, ꯃꯥꯅ ꯑꯃꯨꯛ ꯇꯣꯏꯕ ꯉꯛꯆꯥꯎ ꯊꯦꯛꯂꯤꯕ ꯑꯩꯅ ꯍꯨꯔꯥꯜꯂꯦꯗꯅ꯫ ꯃꯥꯅ ꯍꯪꯉꯛꯑꯁꯨ ꯈꯪꯗꯦ ꯎꯗꯦ ꯍꯥꯏꯅ ꯍꯥꯏꯔꯒ ꯂꯣꯏꯔꯦ꯫ ꯁꯤꯕꯨ ꯀꯌꯥꯝ ꯋꯥꯕ ꯊꯕꯛꯅꯣ? ꯑꯩꯉꯣꯟꯗ ꯃꯤ ꯌꯥꯝ ꯅꯨꯡꯁꯤꯗ꯭ꯔꯕꯗꯤ ꯇꯧꯕ ꯇꯥꯕꯅꯤ꯫ ꯈꯨꯗꯣꯞ ꯑꯗꯨꯕꯨ ꯎꯄꯨꯗ ꯃꯐꯝ ꯆꯥꯅ ꯊꯝꯈ꯭ꯔꯦ꯫ ꯉꯥꯏꯍꯥꯛ ꯂꯩꯕꯒ ꯔꯥꯅꯤ ꯇꯣꯝꯕꯤꯁꯨ ꯃꯌꯨꯝꯗ ꯍꯜꯂꯛꯂꯦ꯫ ꯃꯥꯅ ꯍꯥꯏ, ꯍꯩ ꯅꯈꯣꯏ ꯀꯅꯥ ꯀꯅꯥ ꯂꯩ? ꯏꯁꯤꯡ ꯈꯖꯤꯛꯇ ꯄꯨꯊꯣꯔꯛꯎ꯫ ꯊꯝꯕꯥꯜꯅ ꯏꯁꯤꯡ ꯈꯨꯖꯥꯏ ꯑꯃ ꯄꯨꯊꯣꯛꯏ꯫ ꯏꯃꯥ, ꯏꯁꯤꯡ ꯍꯥꯏꯕꯗꯣ ꯁꯤꯗ ꯂꯩꯔꯦ꯫ ꯀꯗꯥꯏ? ꯂꯧꯗꯨꯅ ꯊꯛꯏ꯫ ꯏꯁꯤꯡ ꯑꯗꯨꯕꯨ ꯊꯛꯄ ꯂꯣꯏꯗꯨꯅ ꯑꯃꯨꯛ ꯍꯥꯏ, ꯅꯆꯦꯗꯨꯕꯨ ꯍꯜꯂꯛꯈ꯭ꯔꯕ꯭ꯔꯣ? ꯍꯜꯂꯛꯇ꯭ꯔꯤꯗ ꯏꯃꯥ꯫ ꯅꯆꯟꯅꯨꯄꯤꯗꯤ? ꯃꯥꯁꯨ ꯍꯜꯂꯛꯇꯦ, ꯌꯨꯝꯁꯤꯗ ꯑꯩꯇꯅꯤ ꯂꯩꯔꯤꯕ꯫ ꯃꯗꯨꯕꯨ ꯃꯥꯒꯤ ꯐꯤ ꯍꯥꯞꯄ ꯍꯥꯏꯕꯗꯨꯕꯨ ꯂꯣꯏꯗ꯭ꯔꯤꯕ ꯖꯥꯠꯂꯥ? ꯉꯁꯥꯏ ꯑꯌꯨꯛ ꯉꯟꯇꯥꯅꯗꯤ ꯆꯠꯈꯤꯕꯅꯤꯁꯦ꯫ ꯃꯃꯧ ꯅꯨꯄꯤꯗꯤ ꯌꯦꯡꯗꯨꯅ ꯑꯃꯨꯛ ꯃꯈꯥ ꯇꯥꯏ, ꯑꯩꯅꯦ ꯃꯥꯕꯨ ꯑꯃꯨꯛꯇ ꯂꯣꯏꯔꯕ꯭ꯔꯥ ꯌꯦꯡꯂꯨꯒꯦ꯫ ꯍꯣꯏ ꯏꯃꯥ꯫ ꯔꯥꯅꯤ ꯇꯣꯝꯕꯤ ꯍꯧꯒꯠꯇꯨꯅ ꯊꯣꯡꯒꯥꯜꯂꯣꯝꯗ ꯑꯃꯨꯛ ꯆꯠꯈꯤ꯫ ꯊꯝꯕꯥꯜꯅ ꯍꯥꯏꯖꯩ, ꯂꯩꯔꯤꯕ ꯅꯤꯡꯉꯣꯜ ꯑꯁꯤꯅ ꯁꯛꯇꯥ ꯅꯨꯡꯁꯤꯗꯕꯅꯤ꯫ ꯏꯃꯨꯡ ꯑꯁꯤꯒ ꯑꯩꯒ ꯃꯥꯏ ꯆꯥꯟꯅꯕ ꯃꯤ ꯑꯃꯇ ꯂꯩꯇꯦ꯫ ꯑꯗꯨꯕꯨ ꯑꯩ ꯏꯄꯨꯔꯣꯏꯕꯕꯨꯗꯤ ꯃꯣꯏꯊꯦꯝ ꯇꯧꯗꯨꯅ ꯑꯩꯒꯤ ꯏꯇꯧꯗ, ꯑꯩꯒꯤ ꯋꯥꯍꯩꯗ ꯄꯪꯊꯥꯟꯗꯕ ꯌꯥꯗꯦ꯫ ꯂꯩꯔꯤꯕ ꯅꯨꯄꯤꯁꯤꯒ ꯑꯩ ꯀꯨꯏꯅ ꯂꯩꯃꯤꯟꯅꯕ ꯉꯝꯂꯣꯏ꯫ ꯃꯥꯕꯨ ꯃꯄꯥꯝꯗ ꯆꯠꯈꯤꯅꯕ ꯑꯩꯅ ꯊꯕꯛ ꯇꯧꯒꯅꯤ꯫ ꯃꯧ ꯑꯇꯣꯝꯕꯤꯅꯤ ꯃꯍꯥꯛ, ꯑꯗꯨꯅ ꯃꯕꯨꯛꯆꯦꯜ ꯑꯗꯨꯁꯨ ꯌꯥꯝꯅ ꯐꯠꯇꯦ꯫ ꯃꯆꯦꯕꯨ ꯃꯥꯅ ꯁꯥꯔꯣ ꯁꯤꯟꯗꯨꯅ ꯌꯨꯝ ꯑꯗꯨꯗꯒꯤ ꯇꯥꯟꯈꯤꯒꯦ ꯍꯥꯏꯅ ꯈꯜꯂꯤ꯫ ꯃꯍꯥꯛ ꯑꯃꯨꯛ ꯏꯃꯨꯡꯗ ꯆꯪꯈꯤ꯫ ꯔꯥꯅꯤ ꯇꯣꯝꯕꯤꯅ ꯆꯪꯁꯤꯟꯗꯨꯅ, ꯕꯦꯝꯃ, ꯅꯈꯣꯏꯒꯤ ꯐꯤ ꯍꯧꯕꯗꯨꯕꯨ ꯀꯌꯥꯝ ꯋꯥꯠꯂꯤꯕꯒꯦꯅꯦꯍꯦ? ꯃꯥꯕꯣꯛ, ꯂꯣꯏꯒꯗꯧꯔꯦ, ꯐꯤꯕꯨꯡ 2ꯇ ꯉꯥꯏꯔꯦ꯫ ꯗꯥꯏꯔꯤꯗꯨꯗ ꯐꯝꯊꯗꯨꯅ, ꯅꯅꯝ ꯑꯍꯜꯁꯨ ꯍꯜꯂꯛꯍꯧꯗ꯭ꯔꯤ, ꯂꯣꯏꯁꯤꯟꯅꯕ ꯇꯧꯔꯣ, ꯊꯦꯡꯉꯦꯀꯣ꯫ ꯏꯃꯥ, ꯀꯩꯒꯤꯅꯣ ꯑꯃꯨꯛ ꯂꯥꯛꯏꯁꯤꯕꯣ? ꯂꯣꯏꯔꯒ ꯑꯗꯨꯝ ꯑꯩ ꯂꯥꯛꯀꯗꯕ ꯂꯩꯔꯕꯁꯤꯕꯣ? ꯁꯨꯝ ꯂꯥꯛꯄꯅꯤ ꯀꯩꯅꯣꯅꯦꯍꯦ ꯃꯁꯤꯕꯣ? ꯂꯥꯡꯂꯦꯟ ꯃꯃꯥꯏ ꯑꯃꯨꯛ ꯑꯣꯟꯁꯤꯟꯈꯤ꯫ ꯁꯣꯝꯗ ꯂꯩꯅꯥꯗꯨ ꯃꯈꯨꯠꯇ ꯈꯥꯎ ꯑꯃ ꯌꯥꯟꯗꯨꯅ ꯆꯪꯂꯛꯏ꯫ ꯗꯥꯏꯔꯤꯗꯨꯗ ꯄꯣꯠꯆꯩ ꯌꯥꯎꯕ ꯈꯥꯎꯗꯨ ꯊꯝꯗꯨꯅ ꯍꯥꯏꯖꯩ, ꯋꯥꯕꯅꯕꯨ ꯂꯣꯏꯔꯦ ꯇꯧꯔꯤꯁꯦ꯫ ꯂꯐꯣꯏ ꯌꯥꯎꯕꯁꯤꯗ ꯂꯨꯝꯂꯤꯕꯅꯤ꯫ ꯍꯌꯦꯡꯅ ꯑꯃꯨꯛ ꯀꯃꯥꯏꯅ ꯇꯧꯕ? ꯋꯥꯏꯗ, ꯉꯥꯏꯍꯥꯛꯇ ꯑꯗꯨꯝ ꯐꯝꯗꯣꯛꯈꯤꯒꯦ꯫ ꯍꯌꯦꯡ ꯃꯍꯥꯛ ꯃꯄꯥꯝꯗ ꯊꯧꯔꯝ ꯑꯃ ꯌꯥꯎꯕ ꯆꯠꯀꯅꯤ꯫ ꯌꯨꯝ ꯄꯥꯜꯂꯕ ꯅꯤꯡꯉꯣꯜ ꯑꯃ ꯑꯣꯏꯔꯨꯕꯅ ꯊꯧꯗꯣꯛ ꯋꯥꯊꯣꯛ ꯑꯃ ꯃꯄꯥꯝꯗ ꯆꯠꯄ ꯃꯇꯝꯗ ꯂꯐꯣꯏꯅꯤ ꯈꯪꯗꯦ, ꯌꯨꯕꯤꯅꯤ ꯈꯪꯗꯦ, ꯀꯔꯤꯅꯣꯃ ꯄꯨꯗꯨꯅ ꯆꯠꯄ ꯍꯧꯅꯩ꯫ ꯑꯗꯨꯒꯤ ꯀꯩꯊꯦꯜꯗ ꯆꯠꯂꯒ ꯂꯩꯔꯨꯔꯤꯕꯅꯤ ꯃꯍꯥꯛ꯫ ꯃꯍꯥꯛꯅ ꯁꯨꯝꯅ ꯐꯝꯗꯨꯅ ꯂꯩꯔꯤꯉꯩ ꯊꯝꯕꯥꯜꯗꯨ ꯃꯈꯨꯠꯇ ꯁꯨꯝꯆꯤꯠ ꯑꯃ ꯄꯥꯏꯗꯨꯅ ꯃꯄꯥꯜꯗ ꯊꯣꯛꯂꯛꯏ꯫ ꯑꯗꯨꯒ ꯃꯥꯡꯒꯣꯜ ꯑꯗꯨꯕꯨ ꯍꯦꯛꯇ ꯋꯥꯏ ꯁꯤꯠꯄ ꯍꯧꯏ꯫ ꯁꯨꯝꯆꯤꯠ ꯃꯇꯣꯟ ꯑꯗꯨꯅ ꯐꯔ ꯍꯥꯏꯗꯨꯅ ꯋꯥꯏ ꯁꯤꯠꯂꯤ꯫ ꯃꯆꯦꯅ ꯐꯝꯂꯤ ꯃꯄꯥꯗꯨꯗ ꯁꯤꯠꯀꯦ ꯍꯥꯏꯗꯨꯅ ꯍꯥꯏ, ꯋꯥꯏ ꯁꯤꯠꯂꯛꯏꯁꯤ ꯎꯕꯤꯗ꯭ꯔꯕꯣ? ꯁꯨꯝ ꯐꯝꯂꯒ ꯂꯩꯔꯤꯁꯤꯕꯨ ꯀꯩꯒꯤꯅꯣ? ꯑꯩꯅ ꯍꯦꯛ ꯐꯝꯕꯒꯅꯤꯅꯦ ꯅꯪꯅ ꯋꯥꯏ ꯁꯤꯠꯂꯛꯏꯁꯦ꯫ ꯅꯪꯒꯤꯁꯦ ꯊꯑꯣꯏꯅ ꯁꯤꯠꯀꯦ ꯌꯥꯎꯅ ꯁꯤꯠꯄ ꯑꯃ ꯌꯥꯎꯔꯤ꯫ ꯍꯣꯏ, ꯑꯩꯈꯣꯏꯗꯤ ꯏꯃꯨꯡꯒꯤ ꯊꯕꯛ ꯇꯧꯖꯕ꯫ ꯍꯣ, ꯇꯧꯋꯣ, ꯀꯩꯁꯨ ꯀꯥꯏꯗꯦ꯫ ꯑꯗ ꯃꯇꯥꯡꯗꯣ ꯌꯥꯝ ꯆꯥꯗꯕ꯫ ꯉꯟꯁꯨ ꯐꯅ ꯉꯜꯂꯤ, ꯑꯁꯨꯛ ꯉꯟꯅ ꯋꯥꯏ ꯁꯤꯠꯂꯤꯕꯁꯤꯕꯨ ꯀꯔꯤ ꯊꯕꯛꯄꯨ ꯂꯩꯒꯦ? ꯍꯣꯔꯦꯟ ꯑꯣꯏꯁꯨ ꯍꯧꯖꯤꯛ ꯑꯣꯏꯁꯨ ꯑꯩꯅ ꯑꯗꯨꯝ ꯁꯤꯠꯂꯗꯕ ꯃꯔꯩꯕ꯫ ꯍꯣꯔꯦꯟꯒꯤ ꯊꯕꯛ ꯈꯥꯛꯄꯁꯦ ꯑꯩꯗꯤ ꯀꯌꯥ ꯍꯩꯅꯗꯕ, ꯑꯗꯨꯒꯤ ꯁꯤꯠꯂꯤꯕ꯫
Lainana haugatuna. Ho khange nabuktuda kari wakhal khalibano haiba ai sak chana khangbazani. Isidi aingonda maronga yam thamlamli wa oire. Wa thamjade be ma thamjade. Tawnu chumna sum lainasi yam henjina gumsi. Migi makadi henjalakli basibu nanglo airo. Hey ikai khangdabi nupa da chopi nupa munbi. Nahandagi mapuroibana thambalbu yum aside hek pusilakiba numit adudagi laina magi thamoy adu saubana mai haukrabani. Ngangning duna mahak lairibani. Karamba nupi oibina magini haina laikhraba mapuroibana atopa nupi amamu pusilakpada haraugani. Aduna masu ngasigi tanza side hek thambalda hairi. Thambalsu masen hairakli wafam adu pranghekda saugatli. Kari aibu nupa munba kaina nang nasin thugaibra ha nasin thugaibra ba chumbu sumdra aina hairise nangbu nupa mundro ingna singna leizabi imungase nangna khamai kana saribane sarriba. Oh adoide aiso haiba tare nangna nupana pambidabi nupana nungsidabi nupana pambidre nungsibidre haiba khanglabadu phawba yumsida suru laisinu dum leiribadubu namaidubu karisu ikaidabra. Aidi kaidobagi yumsi thadokuna chachagadoriba. Ho aise yumbasigi mabemane yumburembi masinang khangrama. Yumburembi ma kuiraroi mathong maram khangdadana kaw na tankidauba. He kaino nang hauji haido ha aibu yumsidagi kaw dun tanba kaina ngamladi talone haibigi tajau nabe maibu yumasidagi tangadam mi amatta laite. Ho leirakini dongmadi soida leirakini. Nang yam haure ha nang aingoda taseng haureba. Hauribasibu ainaro isenaro. Namaidu ikaiba khangdabanina migi makasi yekai yekpiraga amuk sausilaklibani ha yo noksadringda tawrise. Ai oiradine nahana lekraktar kaidu sanglaga sijakrani. Mai mapalaga asuk ikaidabani nangnini he mai thabi. Migi batu leiraba nupasi moithem tawduna pharaga laisinba ngamba. Ibema nang ngamba nupidi khulai kaisida anisuna lairoi he haibige. Hauziki matam asidi angamba setu janarabani. Masi nangdi khangriwa oire. Khangdrabani na hauzikti mangjare do nungaiteda. Nupana su nungsibidreba. Masi pumnamakse nangnane nang mi maru haisini nang mi maru. Asuk tan ikaidaba. Asuk yamna mau phataba nupisibu kaino haibani laima tukhansaida. Tauza saisi yengune matau asi yengbada dokningbana loi. Ho nupana pambidraba haibase loirabani. Masidagi amu wa makha taningai leite. Hey atombi haibu haisibu kaya phajage. Laikai mamang asida namaidu ikayune ikaidabi. Migi matu masa lairibu nupasida laisilaknaga haipaga sadana. Nang aina sarukpu numit amadane nasamdo khudangi tuna haibidi soidrabani. Kari aigi samse khudangi tuna hainiba. Hoi bema nangnaga aigi samase khudangi tuna hairaga aina masidaisida tading sadu laikidro. Thongalda sanglakliba Rani Tombiki mama masa makoi anina mangolda launaribadu hektare langlena hai. Ima inamanisia kanari mali. Hoine he kaino ne makoini taunarisiba. Asuk kana launaribase lekai loina tarama tare. Tongni kai jakreda. Masiki nupi atombisa mahang yumsida hek lakpa numit adudagi imung asida suk tauribase mase maha phatabi nupi ni. Hai amukta khamusila. Karino haibani. Makoi ani khonglei thuna sangsili lainana. Hengang nang nongdi soiroi. Hauro madudane yemna thagadaba thambaudu natte. Rani Tombini hekta lauthatli. Hey karino haibani nakoini launaribase. Yumlon kairona ba loina taramba tare haibani. Namai sigdubu karisu ikaidabro. Ima isena hana haubani aigonda harakat. Kari aina hana haubani di ha haudra mina wai sikle khangladi haugatpasu yai. Aduga ne matu yengo aina khra haugatlu wai sikena hairure matudagi hekta maningona somsilei. Yare tumile nakoinimak tumile ima ne loina khang. Rani Tombigi wangang asida thambalna. Ima gi wangang du kai. Ima na aise khanabse aina haubani aina lanbani asini ne. Langlena inama imana do maina karam kanda hai. Hoi bema mana haningi base ai muna khangi. Adudi inama na bukto phatabagi serana na khanjabani. Henga kai nang haido. Haibu buk phataba kaina. Chumbu sumdra aina haise.
Masi ai khuta sini ko nang. Langlena manam ahalgi manakta sangsinduna hai. Inama yum masida kwak ama lei. Khongning kai khong san taruno na kongmen sin. Masida thambaldi hendum saukre. Masige ngangje mase tasing ningo yam usitre ba mase. Nang khubak sagere nang ha khubak sagere ba. Kaino aibu inama da haiki bro. Hauji tanang na kwak kaina haiki budu enguna na tabra. Haima inama se kwak oirabo haise. Aidi nahan kai mukhang den. Masi chana ba ke engona hauri mase. Nang tadi phuge he nang tadi. Sauningduna phuge khanduna hekta sangsili. Masida Rani Tombina thamalgi mamangda phathatsinduna. Kaino nakhonga thangjilak libadubo. Isagi damak mama ayama isau chau leiri haibasi nang udabra. Ha mama ayama leiri basi udabro. Ima nasana pisi waro taksi ga siam khangde. Nangdi taksi ga siam na khangma masani do natro. Kaino imungi misinga sina engona loina osinbire isibo nate karigino haibanida. Masigi maram tangna sana khangjadro. Phai noi phai ba noi thambal aina nakhoi mathakta kaidorake haibado tu yengoba. Hairamduna sumjit aduga imungda phatjanki. Langlen haisai. Sakta siga nangnubu kari tawrakadorige. Manamado onsingduna makha tai. Inama kaishu khalunu. Inama gidamak imagaiga leiri. Masigi nupa phabi sini hekta inama de henjinba yabra. Rani Tombina su hairi. Imawi bema imawi dama ima leiri. Masini hekta yuma sit laisinba yabra. Ima tawgi yeko. Kayam kuina mani yuma sida leiba ngambage haibado yengeba. Laina magi milu anida pirang ihauduna asum hairei. Ima awat palaita na horakpa. Namawgi pusida dungai taba haibado. Karito masak khanglakte. Adubo aina iswar magni haina khanjarubai uroibana atopa nupi mayam sida pusilakpa mikup aduna. Namawai ki thamoy asidi machet tana kaikhredi ma. Namawa sisu maisa khangli. Masibu karamba nupi oibina paumgani khangma ngamgani ma. Inama kahi kapino. Inama se kapkano. Inama gidama imagaiga leiri. Rani Tombisu mamau nupigi mataw atuda mapukning nungsina haisai. Imawi bema akhang kalo landaba tamo. Asumba tawrakabu karigi nangna mai pakloi. Masi lanpamni. Ninghannabasu tawgaduna. Isa nupasi tawrakli mawong ase imasu thamoy sokna nungaite. Karamba nupi oibina mapuroibana atopa nupi mawong pusilakpa pamgani. Imada thoklabasunya tasengna nungairoi. Imawgi ma leiri. Inama kim khalunusi adugi saruk imungda sanglasi. Leiriba manem amadi masanupi asinadi nainabu yam luna tawzai Rani Tombina hai. Nate nangbu nangna kaithilda hayengki pot leiruni haini sakhibudubu leiba leiraklabro. Leira ima. Phare hayeng imaga puna satlasi. Ngangnarigai numisu ayawkre imung changlasi. Kari no tawba yaba thabak tawsilusi. Asum naina duna makhoi hum imungde sangki numidang oisengkre. Thambalna mapuroi babu magi manakta kausili. Hotabiribo amukta sanglo. Ngasaidagi nanghalakpa ingairi. Hotabiribro somdamukta sanglao. Khombasu magi nupina kaurabada changi. Thambalna khombabu magi kada singsinduna hai. Kaino haibna nangna tawrisi. Haladi ko ay nakta changlakpa yadro. Imana sum wama haibani. Kona harasu yabado. Nate nang lay gawrisi kaya haino. Haigada wayam na lay. Ngasisa ay khoitaw yam sauning limani. Adubu kay dawrage ba hayo ba. Kari oini nangi nupi hal nama nasa nupi makoy pulak asina engon na niya onsilang naga hati tawramini dana. Kay daw bagya. Nang na kay dawrage. Isiya siya sakta yam nuksidi. Pumdamang asya mana to halibani. Imaga lang gadi magi misang da like siya. Ay tani tunga na tariba. Ay ngasi yam enjibani ko. Nasildo kumlaga amuk khanawira haibani. Khanadradi khanaba siya makoy na to bahuni ba. Nangsu nang nathanda ngaire khanglabadi tumi leiba kidawgi. Nase leina ima aduga langlen. Makoy amatana nang manuside haibase nangsu khangliba natro.
ꯑꯩꯈꯣꯏ ꯇꯥꯆꯧ ꯑꯩ ꯌꯥꯝꯅ ꯁꯥꯎꯅꯤꯡꯉꯤ ꯀꯔꯤꯅꯣ ꯐꯒꯗꯕ ꯊꯕꯛ ꯑꯝꯇ ꯅꯪꯅ ꯇꯧꯕꯤꯌꯨ ꯔꯥꯅꯤ ꯇꯣꯝꯕꯤꯅ ꯆꯥꯛ ꯊꯣꯡꯂꯤꯕ ꯃꯆꯥꯅꯨꯄꯤꯗ ꯌꯦꯡꯗꯨꯅ ꯍꯥꯏ ꯅꯕꯨꯡ ꯑꯁꯤ ꯀꯧꯁꯤꯟꯈ꯭ꯔꯤꯁꯦ ꯉꯁꯥꯏꯒꯤ ꯄꯥꯎꯗꯨ ꯁꯣꯏꯗꯅ ꯇꯝꯂꯤ ꯑꯣꯏꯔꯝꯅꯤ ꯇꯝꯃꯤ ꯑꯣꯏꯔꯝꯅꯤ ꯐꯠꯇꯕꯤ ꯅꯨꯄꯤꯅꯤꯀꯣ ꯃꯁꯤ ꯏꯃꯥ ꯑꯩꯗꯤ ꯍꯥꯏꯁꯤꯅꯤ ꯑꯁꯤꯒꯤ ꯅꯨꯄꯤꯁꯦ ꯌꯨꯝꯁꯤꯗꯒꯤ ꯌꯥꯝ ꯊꯨꯅ ꯇꯥꯟꯈꯤꯅꯕ ꯍꯣꯠꯅꯁꯤ ꯀꯅꯥꯒꯤ ꯑꯇꯣꯝꯕꯤ ꯃꯉꯛꯁꯝꯁꯤ ꯄꯥꯏꯔꯒ ꯏꯟꯈꯤꯒꯗꯕꯅꯤ ꯍꯩ ꯇꯥꯍꯥꯈꯤꯅꯨ ꯉꯥꯏꯈꯣ ꯏꯃꯥ ꯂꯩꯔꯤꯕꯁꯤꯗꯤ ꯏꯃꯥꯅ ꯊꯣꯛꯄ ꯇꯧꯒꯦ ꯊꯝꯕꯥꯜꯅ ꯀꯩꯅꯣ ꯎꯪꯂꯒ ꯑꯃꯨꯛ ꯂꯩꯗꯨꯕꯣ ꯑꯩꯅꯦ ꯅꯪꯒꯤ ꯅꯨꯄꯤ ꯑꯍꯜ ꯑꯁꯤꯒ ꯂꯩꯃꯤꯟꯅꯕ ꯉꯝꯂꯣꯏ ꯍꯥꯏꯁꯤꯅꯤꯀꯣ ꯃꯥ ꯌꯥꯝ ꯆꯥꯟꯅꯗꯦ ꯈꯠꯅꯕꯁꯦ ꯃꯥꯅ ꯑꯗꯨꯝ ꯍꯧꯗꯣꯏꯅꯦꯕ ꯑꯗꯨꯒ ꯃꯈꯣꯏꯅ ꯑꯃꯠꯇ ꯑꯗꯨꯝ ꯑꯣꯏꯔꯒ ꯑꯩꯉꯣꯟꯗ ꯑꯣꯟꯁꯤꯟꯗꯣꯏꯕ ꯃꯗꯨꯗꯤ ꯏꯃꯥ ꯍꯣꯏꯁꯨ ꯌꯦꯡꯃꯟꯗ꯭ꯔꯣ ꯃꯃꯧ ꯑꯅꯤꯁꯦ ꯆꯞ ꯃꯥꯟꯅꯕ ꯌꯦꯡꯕ ꯌꯥꯏꯗꯅ ꯅꯃꯥꯁꯤꯁꯨ ꯌꯥꯝꯅ ꯐꯠꯇꯤꯌꯦ ꯈꯪꯗꯦꯗ ꯏꯃꯨꯡ ꯑꯁꯤ ꯂꯩꯔꯤꯕ ꯃꯤꯁꯤꯡꯁꯦ ꯐꯠꯇꯕꯒꯤ ꯐꯠꯇꯕ ꯉꯥꯛꯇ ꯃꯈꯣꯏ ꯇꯥꯆꯧꯗꯅꯤ ꯐꯕ ꯑꯗꯣ ꯀꯃꯥꯏꯅ ꯇꯧꯁꯤ ꯍꯥꯏꯅꯣ ꯑꯩꯈꯣꯏ ꯑꯅꯤꯇꯪ ꯇꯣꯉꯥꯟꯅ ꯆꯥꯁꯦ ꯍꯥꯏꯔꯁꯨ ꯑꯩꯗꯤ ꯌꯥꯏ ꯇꯣꯉꯥꯟꯅ ꯆꯥꯕ ꯍꯥꯏꯕ ꯑꯁ ꯃꯗꯨꯃꯗꯤ ꯏꯃꯥꯅ ꯌꯥꯔꯛꯑꯣꯏꯕ ꯀꯩꯅꯣ ꯅꯃꯥꯁꯤꯅ ꯌꯥꯔꯛꯑꯣꯏ ꯍꯥꯏꯔꯒ ꯍꯦꯛꯇ ꯌꯥꯔꯗ꯭ꯔꯣ ꯅꯪꯁꯦ ꯍꯧꯖꯤꯛꯇꯤ ꯆꯥꯎꯔꯕꯅꯤ ꯅꯨꯄꯤ ꯊꯤꯔꯕ ꯅꯪꯕꯨ ꯑꯩꯅ ꯍꯥꯏꯔꯤ ꯃꯈꯩ ꯂꯣꯏꯅ ꯌꯥꯅꯤꯅ ꯍꯥꯏꯈꯤꯕꯗꯥꯏꯅꯦ ꯍꯥꯏꯕꯨꯗꯤ ꯍꯥꯏꯈꯤꯅꯤ ꯂꯥꯡꯂꯦꯟꯅ ꯆꯥꯛꯁꯨ ꯂꯣꯏꯁꯤꯜꯂꯛꯂꯤ ꯃꯅꯝꯃꯕꯨ ꯀꯧꯏ ꯏꯅꯝꯃ ꯆꯥꯛ ꯂꯣꯏꯔꯦ ꯆꯪꯗꯨꯅ ꯌꯦꯡꯂꯨꯕꯗ ꯃꯅꯝꯃꯅ ꯐꯃꯨꯡ ꯑꯗꯨꯗ ꯀꯞꯇꯨꯅ ꯂꯩꯔꯤꯕꯗꯨ ꯍꯦꯛ ꯎꯔꯨꯏ ꯆꯪꯁꯤꯟꯗꯨꯅ 이놈아 아무 깜빡아 깜깜노 하이라가 세 깜깜 이마 강크라디 농아이로이바 랑렌 믿기 미세 이 카마감디 가라수 담을 간 맞다 미우바 이놈아 세 이놈아는 소이다는 감가니 가슐레이터 마나 가리기 이코이다 싸움은 거네 마기수 밥 소이다 라키니 랑렌 이놈아 깜깜노세 아두기 사룩 ꯆꯥꯛꯇꯨ ꯃꯣꯏꯅ ꯆꯥꯊꯣꯛꯂꯨꯔꯁꯤ ꯏꯃꯥꯁꯨ ꯉꯥꯏꯍꯧꯔꯦ ꯂꯥꯛꯑꯣꯁꯤ ꯍꯥꯏꯗꯨꯅ ꯊꯦꯝꯂꯒ ꯄꯨꯊꯣꯔꯛꯏ ꯃꯕꯨꯡꯕꯨ ꯑꯃꯨꯛ ꯀꯧꯕ ꯆꯪꯏ ꯇꯥꯆꯧ ꯆꯥꯛ ꯂꯣꯏꯔꯦ ꯆꯥꯔꯁꯤ ꯑꯧ ꯂꯥꯛꯑꯒꯦ ꯃꯁꯤꯗ ꯊꯝꯕꯥꯜꯅ ꯃꯄꯨꯔꯣꯏꯕꯗ ꯍꯥꯏ ꯎꯔꯦꯗꯅ ꯆꯥꯛ ꯆꯥꯕꯩ ꯀꯧꯕꯁꯤꯁꯨ ꯑꯩꯉꯣꯟꯗ ꯀꯧꯔꯝꯗ꯭ꯔꯤꯁꯦ ꯅꯆꯥꯅꯨꯄꯤꯁꯦ ꯃꯕꯨꯛ ꯌꯥꯝ ꯐꯠꯇꯦ ꯏꯃꯨꯡ ꯑꯁꯤꯗ ꯂꯩꯔꯤꯕ ꯃꯤ ꯑꯃꯇ ꯃꯕꯨꯛ ꯐꯠꯇꯦ ꯍꯥꯏꯔꯤꯕꯁꯦ ꯁꯤꯗꯅꯦꯕ ꯑꯩꯅ ꯍꯥꯏꯔꯤꯁꯦ ꯁꯤꯗ ꯅꯪꯁꯨ ꯍꯥꯟꯅ ꯍꯦꯛꯇ ꯈꯟꯖꯤꯜꯂꯤ ꯑꯩꯈꯣꯏꯅꯤ ꯄꯨꯂꯞ ꯂꯩꯕꯁꯤꯗ ꯄꯨꯂꯞ ꯑꯗꯨꯝ ꯑꯩꯉꯣꯟꯗ ꯍꯥꯏꯔꯝꯕꯁꯨ ꯑꯣꯏꯔꯝꯒꯅꯤ ꯂꯥꯛꯑꯣꯁꯤ ꯆꯥ ꯈꯔ ꯆꯥꯊꯣꯛꯎꯔꯁꯤ ꯈꯣꯏꯗꯧꯁꯦ ꯁꯨꯝ ꯁꯥꯎꯒꯠꯍꯟꯕꯅꯦꯕ ꯀꯣꯟꯅ ꯁꯥꯎꯔꯣ ꯂꯥꯛꯑꯣꯁꯤ ꯌꯥꯔꯦ ꯆꯥꯛ ꯆꯥꯎꯔꯁꯤ ꯃꯈꯨꯠ ꯄꯥꯏꯗꯨꯅ ꯆꯤꯡꯈꯠꯂꯤ ꯃꯈꯣꯏ ꯑꯅꯤꯁꯨ ꯆꯥꯛꯈꯨꯝꯗ ꯆꯪꯏ ꯔꯥꯅꯤ ꯇꯣꯝꯕꯤ ꯂꯩꯅꯥ ꯂꯥꯡꯂꯦꯟ ꯃꯈꯣꯏ ꯑꯍꯨꯝ ꯍꯥꯟꯅ ꯊꯪꯅꯅ ꯐꯝꯗꯨꯅ ꯂꯩꯔꯝꯃꯤ ꯋꯥ ꯂꯥꯡ ꯑꯝꯇ ꯉꯥꯡꯅꯗꯦ ꯈꯣꯝꯕꯒ ꯊꯝꯕꯥꯜꯒꯁꯨ ꯃꯈꯣꯏꯒꯤ ꯆꯥꯛꯂꯨꯛꯇꯨꯗ ꯐꯝꯊꯩ ꯊꯝꯕꯥꯜꯅ ꯃꯥꯒꯤꯅ ꯍꯥꯏꯅ ꯍꯥꯞꯂꯤꯕ ꯉꯥ ꯁꯔꯨꯛ ꯑꯗꯨꯕꯨ ꯍꯦꯛ ꯎꯔꯨꯏ ꯆꯤꯝꯕꯥꯜ ꯑꯗꯨꯗ ꯍꯥꯏꯖꯩ ꯀꯩꯅꯣ ꯉꯥꯔꯧ ꯍꯥꯞꯂꯤꯅ ꯇꯧꯔꯤꯕꯁꯤꯕꯨ ꯃꯃꯩ ꯃꯇꯠ ꯑꯃ ꯍꯥꯞꯂꯤꯕꯁꯤꯕꯨ ꯃꯈꯣꯏꯒꯤ ꯆꯥꯛꯂꯨꯛꯇ ꯑꯃꯨꯛ ꯌꯦꯡꯉꯤ ꯃꯈꯣꯏꯒꯤꯅ ꯉꯥ ꯃꯄꯨꯝ ꯍꯥꯞꯂꯤꯕꯗꯨ ꯍꯦꯛ ꯎꯏ ꯃꯈꯣꯏꯒꯤꯅ ꯉꯥꯔꯧꯁꯦ ꯃꯄꯨꯝꯒ ꯍꯥꯞꯄꯤꯅꯦ ꯑꯗꯨꯒ ꯑꯩꯒꯤꯅ ꯃꯃꯩ ꯃꯇꯠ ꯑꯃꯈꯛꯇ ꯑꯁꯤ ꯍꯥꯏꯗꯨꯅ ꯍꯦꯛꯇ ꯍꯥꯏ ꯀꯩꯅꯣ ꯑꯩꯒꯤ ꯉꯥꯔꯧ ꯈꯨꯍꯥꯞꯁꯤꯕꯨ ꯀꯔꯤꯅꯣ ꯃꯈꯣꯏ ꯄꯨꯝꯅꯃꯛ ꯃꯉꯣꯟꯗ ꯂꯣꯏꯅ ꯌꯦꯡꯊꯣꯔꯛꯏ ꯃꯍꯥꯛꯅ ꯑꯃꯨꯛ ꯃꯈꯥ ꯇꯥꯏ ꯅꯈꯣꯏꯒꯤꯅ ꯉꯥ ꯃꯄꯨꯝ ꯑꯗꯨꯒ ꯑꯩꯒꯤꯅ ꯃꯃꯩ ꯃꯇꯠ ꯑꯃ ꯁꯤꯕꯨ ꯀꯔꯤꯅꯣ ꯍꯥꯏꯕꯅꯤ ꯂꯥꯡꯂꯦꯟꯅ ꯈꯨꯝꯂꯛꯏ ꯏꯅꯝꯃ ꯉꯥꯗꯣ ꯂꯩꯔꯝꯗ꯭ꯔꯕ ꯑꯗꯨꯅ ꯄꯨꯝꯂꯣꯏ ꯂꯣꯏꯔꯦ ꯍꯥꯏꯕꯨ ꯀꯩꯅꯣ ꯁꯨꯃꯥꯏꯅ ꯍꯥꯞꯄ ꯀꯅꯥꯅ ꯍꯧꯅꯒꯦ ꯔꯥꯅꯤ ꯇꯣꯝꯕꯤꯅ ꯍꯩ ꯍꯥꯞꯄꯤꯔꯤꯕꯗꯨ ꯐꯔꯕꯅꯤ ꯇꯨꯃꯤꯟꯅ ꯆꯥꯎ ꯀꯩꯗꯧꯏ ꯑꯩꯈꯣꯏꯗꯤꯅꯦ ꯅꯈꯣꯏꯗꯧꯅ ꯇꯧꯔꯛꯄꯗ ꯉꯥ ꯃꯀꯣꯛ ꯈꯔ ꯆꯥ ꯐꯪ ꯃꯊꯤꯕꯣꯡ ꯈꯔ ꯆꯥ ꯐꯪ ꯐꯖꯅꯒ ꯐꯪꯖꯔꯛꯇꯦ ꯅꯈꯣꯏꯒꯤꯁꯦ ꯊꯑꯣꯏꯅ ꯇꯧꯒꯦꯅ ꯇꯧꯕ ꯃꯥꯜꯂꯤ ꯂꯥꯡꯂꯦꯟ ꯑꯃꯨꯛ ꯆꯥꯅꯤꯡꯗ꯭ꯔꯕꯗꯤ ꯀꯣꯛ ꯍꯧꯒꯠꯄꯤꯔꯣ ꯌꯥꯗ꯭ꯔꯣ ꯑꯗꯨꯝ ꯍꯦꯛ ꯉꯥꯡꯂꯦ ꯉꯥꯏꯍꯥꯛꯇꯪ ꯆꯥꯛ ꯆꯥꯕꯁꯦ ꯍꯦꯛ ꯆꯥꯐꯝ ꯈꯪꯗꯦꯗ ꯑꯣ ꯇꯁꯦꯡꯅ ꯍꯧꯕꯅꯤ ꯅꯈꯣꯏꯒꯤꯁꯦ ꯑꯩꯉꯣꯟꯗ ꯈꯣꯝꯕꯗ ꯌꯦꯡꯗꯨꯅ ꯑꯩꯈꯣꯏꯗꯁꯨ ꯅꯃꯥꯒ ꯅꯆꯥꯅꯨꯄꯤ ꯑꯁꯤꯒꯅ ꯑꯩꯉꯣꯟꯗ ꯇꯧꯔꯤꯕ ꯃꯑꯣꯡ ꯃꯇꯧꯁꯦ ꯅꯪꯁꯨ ꯎꯔꯕ ꯅꯠꯇ꯭ꯔꯣ ꯀꯩꯒꯤꯅꯣ ꯇꯨꯃꯤꯟ ꯂꯩꯕꯤꯔꯤꯕꯁꯤꯕꯣ ꯈꯣꯝꯕꯁꯨ ꯋꯥ ꯉꯥꯡꯂꯛꯏ ꯃꯥ ꯀꯔꯤꯒꯤꯅꯣ ꯊꯝꯕꯥꯜꯗꯣ ꯃꯥꯅ ꯃꯤꯠꯌꯦꯡ ꯌꯦꯡꯕ ꯉꯝꯗ꯭ꯔꯤꯕ ꯊꯝꯕꯥꯜ ꯍꯥꯏꯕꯨ ꯀꯅꯥꯅꯣ ꯃꯥꯕꯨ ꯀꯅꯥꯅꯣ ꯀꯩꯅꯣ ꯏꯃꯥ ꯃꯁꯤ ꯅꯃꯧ ꯅꯨꯄꯤꯅꯤꯅꯦ ꯀꯅꯥꯒꯤ ꯏꯃꯧ ꯅꯨꯄꯤꯅꯣꯗ ꯑꯩ ꯈꯪꯖꯜꯂꯛꯆꯗꯦ ꯑꯩꯒꯤ ꯏꯃꯧ ꯅꯨꯄꯤꯒꯤ ꯃꯃꯤꯡꯗꯤ ꯂꯩꯅꯥ ꯀꯧꯏ ꯑꯇꯣꯞꯄ ꯂꯩꯖꯜꯂꯛꯆꯗꯦ ꯊꯝꯕꯥꯜꯅ ꯅꯨꯄꯥ ꯌꯥꯝꯅ ꯎꯁꯤꯠꯇ꯭ꯔꯦ ꯃꯈꯣꯏꯒꯤꯁꯦ ꯅꯪꯕꯨ ꯅꯨꯄꯥ ꯑꯝꯇ ꯊꯣꯛꯎ ꯀꯩꯗꯧꯒꯦ 이사우 싸우는 맛이다 팜리브 누비세 이마 강트레 랑레나 그이노 따서 또 코왕리브도 봐 아이코니 따생나 누비세 마사 강데
ꯅꯨꯄꯤꯁꯦ ꯇꯥꯆꯧꯅ ꯌꯨꯝꯁꯤꯒꯤ ꯃꯤꯅꯥꯏ ꯑꯣꯏꯅ ꯄꯨꯁꯤ ꯂꯩꯔꯣ? ꯃꯁꯤꯗ ꯊꯝꯕꯥꯜꯅ ꯍꯦ ꯅꯪ ꯍꯧꯖꯤꯛ ꯍꯥꯏꯗꯣ ꯀꯩꯅꯣ? ꯃꯤꯅꯥꯏ ꯍꯥꯏꯗꯣ ꯀꯩꯅꯣꯕ? ꯇꯥꯆꯧ ꯑꯩꯈꯣꯏꯒꯤꯗꯤ ꯌꯨꯝꯁꯤꯗ ꯃꯤꯅꯥꯏꯒꯤ ꯃꯊꯧ ꯇꯥꯗꯦ. ꯏꯃꯥ ꯍꯥꯏꯔꯦ ꯀꯜꯂꯤ, ꯏꯅꯝꯃ ꯍꯥꯏꯔꯦ ꯊꯕꯛ ꯌꯥꯝꯅ ꯐꯩ. ꯑꯩꯅ ꯁꯤꯗ ꯂꯩꯔꯤꯕꯁꯤꯐꯥꯎ ꯊꯕꯛ ꯇꯧꯅꯤꯡꯉꯥꯏ ꯑꯃꯠꯇ ꯂꯩꯇꯗꯅ ꯃꯤꯔꯦꯝ ꯑꯣꯏꯔꯤ. ꯃꯤꯅꯥꯏꯒꯤ ꯑꯣꯏꯔꯗꯤ ꯌꯥꯔꯅꯤ, ꯑꯃꯨꯛ ꯃꯌꯨꯝꯗ ꯊꯤꯟꯗꯣꯛꯄꯤꯔꯨꯔꯣ. ꯊꯝꯕꯥꯜꯅ ꯄꯨꯛ ꯍꯧꯒꯠꯇꯨꯅ ꯃꯈꯨꯗꯣꯝꯕꯤꯗꯨ ꯊꯤꯟꯗꯨꯅ ꯃꯁꯤꯒꯤ ꯑꯉꯥꯡꯁꯦ ꯌꯥꯝ ꯎꯁꯤꯠꯇ꯭ꯔꯦ. ꯑꯩꯁꯤ ꯀꯅꯥꯅ ꯍꯥꯏꯕ ꯃꯥ ꯃꯁꯛ ꯈꯪꯗ꯭ꯔ ꯃꯥꯜꯂꯤ. ꯍꯣ ꯅꯪꯁꯤ ꯃꯤꯅꯥꯏꯅꯤ ꯃꯤꯅꯥꯏ, ꯌꯨꯝꯁꯤꯒꯤ ꯃꯤꯅꯥꯏ ꯑꯣꯏꯅꯕ ꯄꯨꯔꯛꯄ ꯅꯨꯄꯤ. ꯃꯈꯣꯏ ꯇꯥꯆꯧ ꯅꯆꯥꯅꯨꯄꯤꯁꯤꯅ ꯉꯥꯡꯂꯤꯕꯁꯦ ꯅꯪꯕꯨ ꯇꯥꯕ ꯉꯝꯂꯤꯕ꯭ꯔꯣ? ꯑꯃꯨꯛꯇ ꯐꯨ ꯀꯩꯗꯧꯔꯒꯦ? ꯃꯁꯤꯅꯁꯦ ꯃꯇꯨꯡ ꯃꯅꯥꯎ ꯈꯨꯝꯕ ꯉꯝꯗꯅꯕ ꯑꯃꯨꯛꯇ ꯊꯥꯖꯤꯜꯂꯨꯕ. ꯈꯣꯝꯕꯁꯨ ꯃꯥꯒꯤ ꯅꯨꯄꯤ ꯑꯇꯣꯝꯕꯤꯅ ꯑꯁꯨꯝꯅ ꯍꯥꯏꯔꯕꯁꯤꯗ ꯀꯩꯅꯣ ꯅꯪꯅ ꯅꯅꯝꯕꯗ ꯍꯥꯏꯗꯣ? ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯀꯨꯄꯥꯛꯇꯨꯅ ꯊꯥꯒꯦ ꯍꯥꯏꯅ ꯆꯪꯁꯤꯜꯂꯤ. ꯃꯁꯤꯗ ꯔꯥꯅꯤ ꯇꯣꯝꯕꯤꯅ ꯃꯥꯅ ꯑꯣꯏꯅ ꯃꯆꯥꯅꯨꯄꯥꯒꯤ ꯃꯈꯖꯥꯏ ꯑꯗꯨꯗ ꯁꯦꯠ ꯊꯥꯏ ꯑꯗꯨꯒ ꯍꯥꯏ, ꯅꯪꯕꯨ ꯅꯃꯥ ꯑꯩꯅ ꯆꯥꯎꯅꯕ ꯌꯣꯛꯂꯛꯄꯒꯤ ꯃꯍꯩꯔꯣ ꯅꯪꯅ ꯉꯁꯤ ꯇꯧꯔꯤꯕꯁꯦ? ꯀꯔꯤ ꯅꯇꯤꯛ ꯂꯩꯗꯨꯅ ꯅꯪꯅ ꯏꯆꯥ ꯂꯪꯅꯦꯅ ꯈꯨꯠ ꯊꯥꯒꯗꯧꯔꯤꯕ? ꯍꯩ ꯅꯪꯅ ꯐꯨꯒꯦ ꯍꯥꯏꯔꯒꯅ ꯃꯁꯛ ꯃꯁꯥ ꯈꯪꯗꯕ ꯅꯪꯅ ꯄꯨꯔꯛꯂꯤꯕ ꯅꯨꯄꯤꯁꯦ ꯑꯁꯤꯗ ꯑꯣꯏꯅ ꯐꯨ. ꯑꯣ ꯃꯥ, ꯅꯆꯥ ꯑꯩꯉꯣꯟꯗ ꯈꯨꯠ ꯊꯥꯕ ꯉꯝꯂꯕ? ꯈꯨꯠ ꯊꯥꯅꯕ ꯊꯕꯛꯇꯤ ꯀꯅꯥꯅ ꯇꯧꯕꯒꯦ? ꯏꯕꯨꯡꯉꯣ ꯅꯪꯅ ꯑꯁꯨꯛ ꯌꯥꯝꯅ ꯋꯥꯈꯜ ꯇꯥꯗ꯭ꯔꯤꯕꯁꯤꯕꯨ ꯀꯔꯤꯒꯤꯅꯣ? ꯍꯥ? ꯏꯪꯅ ꯆꯤꯛꯅ ꯂꯩꯖꯔꯝꯕ ꯏꯃꯨꯡ ꯑꯁꯦ ꯅꯪ ꯍꯦꯛ ꯋꯥꯈꯜ ꯇꯥꯗꯅ ꯆꯔꯥꯡꯅꯍꯜꯂꯤꯅꯦꯁꯦ. ꯊꯝꯕꯥꯜꯅ ꯃꯄꯨꯔꯣꯏꯕꯗ ꯅꯨꯄꯥ ꯁꯤꯗ ꯀꯨꯏꯅ ꯂꯩꯕꯅ ꯀꯥꯟꯅꯔꯣꯏ. ꯂꯥꯛꯑꯣ ꯆꯥꯛꯀ ꯆꯥꯔꯨꯅꯨ. ꯍꯌꯦꯡꯗꯒꯤ ꯍꯦꯛꯇ ꯑꯩꯈꯣꯏꯅꯤ ꯇꯣꯉꯥꯟꯅ ꯆꯥꯁꯤ. ꯏꯁ ꯃꯈꯣꯏꯅ ꯍꯦꯛꯇ ꯑꯩꯈꯣꯏꯗ ꯎꯁꯤꯠꯇꯕ ꯌꯥꯕ꯭ꯔꯣ? ꯂꯥꯛꯑꯣ. ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯄꯨꯔꯣꯏꯕꯒꯤ ꯃꯈꯨꯗꯪ ꯄꯥꯏꯗꯨꯅ ꯆꯤꯡꯈꯠꯂꯤ ꯔꯥꯅꯤ ꯇꯣꯝꯕꯤꯅ ꯍꯥꯏꯖꯩ. ꯑꯁꯤ ꯌꯧꯅ ꯃꯥꯅ ꯍꯣꯡꯂꯛꯀꯅꯤ ꯍꯥꯏꯕꯗꯤ ꯅꯣꯡꯃꯇꯕꯨ ꯊꯥꯖꯔꯨꯗꯦꯀꯣ. ꯂꯩꯅꯥꯅ ꯏꯃꯥ ꯅꯃꯧ ꯌꯨꯝꯗ ꯍꯟꯈ꯭ꯔꯣꯔꯥ? ꯏꯃꯨꯡꯁꯦ ꯏꯪꯅ ꯂꯩꯍꯧꯅꯕ ꯅꯃꯧ ꯍꯟꯈ꯭ꯔꯣꯔꯥ? ꯕꯦꯝꯃ ꯀꯩꯅꯣ ꯅꯪꯅ ꯍꯥꯏꯗꯨꯕꯣ? ꯀꯔꯤꯒꯤ ꯃꯧꯅ ꯌꯨꯝꯁꯦ ꯊꯥꯗꯣꯛꯇꯨꯅ ꯆꯠꯀꯅꯤ? ꯂꯥꯡꯂꯦꯟꯅꯁꯨ ꯏꯅꯝꯃ, ꯏꯅꯝꯃꯗꯤ ꯌꯨꯝ ꯑꯁꯤꯒꯤ ꯑꯁꯦꯡꯕ ꯃꯧꯅꯤ. ꯌꯨꯝꯁꯤ ꯂꯤꯛꯅ ꯂꯩꯒꯗꯕꯅꯤ. ꯌꯨꯝꯁꯤꯗꯒꯤ ꯆꯠꯈꯤꯒꯗꯕꯗꯤ ꯃꯥꯅꯤ. ꯏꯃꯥ, ꯏꯃꯧꯒꯤꯗꯃꯛ ꯏꯃꯥ ꯂꯩꯔꯤ. ꯂꯩꯅꯥ ꯃꯄꯨꯛꯅꯤꯡ ꯍꯦꯟꯅ ꯅꯨꯡꯁꯤꯖꯩ ꯀꯥ ꯃꯅꯨꯡ ꯑꯗꯨꯗꯅꯤ ꯊꯝꯕꯥꯜꯅ ꯍꯥꯏ. ꯅꯪꯉꯣꯟꯗ ꯐꯥꯎ ꯅꯃꯥꯁꯤꯅ ꯈꯨꯄꯥꯛꯅ ꯊꯥꯕ ꯉꯝꯂꯦ. ꯅꯃꯥꯁꯤꯅꯕꯨ ꯅꯪꯕꯨ ꯀꯌꯥ ꯌꯥꯝ ꯅꯨꯡꯁꯤꯔꯝꯗꯧꯔꯤꯒꯦ? ꯏꯁ ꯅꯆꯥꯅꯨꯄꯤꯁꯤꯁꯨ ꯌꯦꯡꯉꯨꯅꯦ, ꯑꯩꯕꯨ ꯌꯨꯝ ꯑꯁꯤꯒꯤ ꯃꯤꯅꯥꯏ ꯑꯣꯏꯅ ꯄꯨꯔꯛꯄꯅꯤ ꯀꯥꯏꯅ. ꯑꯩꯅ ꯌꯥꯝ ꯄꯦꯟꯗꯦꯗ. ꯃꯆꯤꯜꯂꯁꯦ ꯁꯨꯒꯥꯏꯔꯒ ꯐꯒꯗꯕꯅꯤ. ꯍꯧꯖꯤꯛꯀꯤ ꯏꯃꯥꯒꯤ ꯈꯨꯄꯥꯛꯇꯣ ꯅꯥꯗꯤ ꯅꯥꯏ. ꯆꯩꯅꯥ ꯐꯥꯎꯔꯤꯕꯗꯣ ꯃꯗꯨꯒꯤ ꯂꯃꯟ ꯈꯨꯝꯅꯕ ꯍꯣꯠꯅꯧ. ꯇꯨꯃꯤꯟꯅ ꯂꯩꯁꯤꯟꯕ ꯈꯛ ꯌꯥꯔꯣꯏ. ꯑꯩꯈꯣꯏꯗꯁꯨ ꯍꯌꯦꯡ ꯍꯥꯏꯕ ꯅꯨꯃꯤꯠ ꯑꯁꯤꯗꯒꯤ ꯑꯩꯈꯣꯏ ꯇꯣꯉꯥꯟ ꯇꯣꯉꯥꯟꯅ ꯆꯥꯟꯅꯒꯗꯕꯅꯤ. ꯅꯆꯥꯅꯨꯄꯤ ꯁꯛ ꯐꯖꯕꯤꯁꯤꯅ ꯇꯧꯈ꯭ꯔꯤꯕꯁꯤꯡ ꯑꯗꯣ ꯅꯪꯁꯨ ꯅꯃꯤꯠꯃꯛꯅ ꯂꯣꯏꯅ ꯎꯍꯧꯔꯕ ꯅꯠꯇ꯭ꯔꯣ? ꯑꯩ ꯌꯥꯝ ꯄꯦꯟꯗꯦ, ꯑꯩ ꯌꯥꯝ ꯁꯥꯎꯅꯤꯡꯉꯤ. ꯑꯁꯨꯛ ꯃꯤ ꯎꯁꯤꯠꯇꯕ. ꯑꯩꯅ ꯀꯩꯗꯧꯔꯛꯀꯦ ꯍꯥꯏꯕꯗꯣ ꯃꯈꯣꯏ ꯌꯦꯡꯉꯣꯕ. ꯍꯌꯦꯡꯗꯒꯤ ꯇꯣꯉꯥꯟꯅ ꯆꯥꯁꯤ. ꯑꯩꯁꯦ ꯃꯆꯥ ꯄꯤꯕꯥꯅꯤ ꯍꯥꯏꯕ ꯃꯈꯣꯏ ꯈꯪꯗ꯭ꯔ ꯃꯥꯜꯂꯤ. ꯌꯦꯡꯍꯟꯁꯤ. ꯑꯩ ꯌꯥꯝ ꯄꯦꯟꯗ꯭ꯔꯦ. ꯋꯥꯍꯧ ꯑꯁꯤꯗꯒꯤ ꯅꯨꯃꯤꯗꯥꯡ ꯑꯁꯤꯃ ꯃꯈꯣꯏꯅꯤ ꯆꯔꯥ ꯍꯦꯜꯂꯤ. ꯔꯥꯅꯤ ꯇꯣꯝꯕꯤ ꯍꯣꯏꯁꯨ ꯆꯥꯛ ꯈꯔꯗꯤ ꯆꯥꯔꯤ. ꯐꯖꯅꯗꯤ ꯆꯥꯗ꯭ꯔꯤ ꯂꯥꯡꯂꯦꯟꯅ. ꯏꯅꯝꯃ ꯌꯥꯔꯅꯤ, ꯑꯩ ꯑꯗꯨꯝ ꯂꯣꯏꯁꯤꯟꯍꯧꯔꯒꯦ. ꯔꯥꯅꯤ ꯇꯣꯝꯕꯤꯅꯁꯨ ꯍꯥꯏ. ꯅꯆꯥꯅꯨꯄꯤꯅ ꯂꯣꯏꯁꯤꯟꯖꯔꯅꯤ, ꯅꯪꯁꯨ ꯄꯣꯊꯥꯔꯨꯔꯣ. ꯍꯌꯦꯡ ꯉꯟꯅ ꯆꯠꯀꯗꯕꯅꯤ. ꯆꯥꯔꯤꯕꯁꯤꯡꯗꯨ ꯂꯥꯡꯂꯦꯟꯅ ꯂꯣꯏꯁꯤꯜꯍꯧꯋꯤ. ꯂꯩꯅ ꯐꯃꯨꯡ ꯑꯗꯨꯗ ꯍꯤꯞꯊꯩ. ꯈꯜꯂꯨꯔꯒ ꯃꯍꯥꯛ ꯇꯨꯝꯕ ꯌꯥꯗꯦ. ꯑꯁꯨꯝꯅ ꯇꯞꯅ ꯇꯞꯅ ꯃꯇꯝꯁꯨ ꯍꯧꯖꯤꯟꯈꯤ. ꯃꯊꯪꯒꯤ ꯑꯌꯨꯛꯅꯤ. ꯔꯥꯅꯤ ꯇꯣꯝꯕꯤ ꯉꯟꯇꯥꯅ ꯍꯧꯒꯠꯂꯤ. ꯃꯥꯅ ꯇꯧꯕ ꯌꯥꯕ ꯊꯕꯛ ꯈꯔ ꯇꯧꯔꯕ ꯃꯇꯨꯡꯗ ꯃꯃꯧ ꯅꯨꯄꯤꯕꯨ ꯍꯧꯗꯣꯛꯏ. ꯍꯩꯕꯦꯝꯃ ꯂꯩꯅꯥ, ꯍꯩ ꯍꯧꯒꯠꯂꯨꯅꯦ, ꯆꯠꯄ ꯊꯦꯡꯈꯤꯅꯤ. ꯏꯃꯥꯗꯤ ꯆꯥꯏꯊꯧꯔꯒꯦ, ꯍꯧꯒꯠꯂꯣꯀꯣ. ꯍꯥꯏꯔꯝꯗꯨꯅ ꯃꯅꯤꯡ ꯑꯗꯣꯝꯗ ꯆꯠꯈ꯭ꯔꯦ. ꯂꯩꯅꯥꯁꯨ ꯃꯄꯥꯝꯅ ꯊꯕꯛ ꯑꯃ ꯆꯠꯀꯗꯕ ꯂꯩꯕꯅ ꯍꯧꯒꯠꯂꯤ. ꯂꯥꯡꯂꯦꯟꯅ ꯃꯃꯥꯍꯣꯏ ꯃꯅꯝꯍꯣꯏꯅ ꯆꯠꯄꯗ ꯊꯛꯈꯤꯅꯕ ꯁꯪꯒꯣꯝ ꯀꯟꯅ ꯂꯣꯜꯂꯤ. ꯁꯣꯝꯗꯅ ꯈꯣꯝꯕꯗꯤ ꯀꯟꯅ ꯇꯨꯝꯂꯤ. ꯊꯝꯕꯥꯜꯅ ꯃꯥꯕꯨ ꯍꯧꯗꯣꯛꯏ. ꯅꯨꯄꯥ ꯇꯥꯔꯕꯣ ꯅꯪꯕꯣ? ꯁꯦ ꯍꯧꯒꯠꯂꯣ, ꯇꯥꯔꯕꯣ? ꯑꯁꯨꯝꯅ ꯍꯧꯗꯣꯛꯂꯛꯄꯗꯒꯤ ꯈꯣꯝꯕ ꯃꯤꯀꯞ ꯊꯣꯛꯂꯤ. ꯀꯩꯅꯣ ꯏꯪꯕꯅꯦ, ꯑꯩ ꯉꯥꯛ ꯂꯩꯔ ꯍꯧꯒꯠꯀꯦ. ꯑꯗꯨꯒꯤ ꯃꯇꯝ ꯅꯠꯇ꯭ꯔꯦ ꯍꯧꯖꯤꯛ. ꯉꯔꯥꯡ ꯅꯨꯃꯤꯗꯥꯡ ꯀꯔꯤ ꯍꯥꯏꯅꯈꯤꯒꯦ? ꯑꯩꯈꯣꯏꯅꯤ ꯉꯁꯤꯗꯒꯤ ꯇꯣꯉꯥꯟꯅ ꯆꯥꯔꯒꯗꯕꯅꯤ. ꯑꯃꯨꯛꯇ ꯀꯔꯤ ꯇꯧꯔꯨꯁꯦꯕ. ꯁꯦ ꯍꯧꯒꯠꯂꯣꯕ. ꯍꯧꯖꯤꯛ ꯉꯜꯂꯤ ꯀꯩꯅꯣ, ꯍꯣꯔꯦꯟ ꯀꯣꯟꯅ ꯁꯤꯟꯁꯤ. ꯑꯗꯨ ꯌꯥꯔꯣꯏ ꯍꯥꯏꯕꯅꯤ, ꯍꯧꯒꯠꯂꯣ ꯍꯥꯏꯔꯒ. ꯊꯝꯕꯥꯜ ꯁꯤꯗꯤ ꯌꯦꯠꯂꯤꯍꯦ. ꯂꯥꯡꯂꯦꯟꯅ ꯁꯪꯒꯣꯝ ꯂꯣꯟꯕ ꯂꯣꯏꯔꯗꯨꯅ ꯏꯃꯥ, ꯏꯅꯝꯃ ꯁꯪꯒꯣꯝ ꯂꯣꯏꯔꯦ. ꯁꯪꯒꯣꯝ ꯍꯥꯟꯅ ꯊꯛꯎꯁꯤ. ꯍꯣꯏ ꯑꯗꯨꯅ ꯐꯅꯤ. ꯏꯃꯧ ꯏꯕꯦꯝꯃ ꯂꯥꯎꯍꯩ, ꯁꯪꯒꯣꯝ ꯊꯛꯁꯤ. ꯆꯥꯛꯈꯨꯝ ꯑꯗꯨꯗ ꯃꯈꯣꯏ ꯁꯪꯒꯣꯝ ꯊꯛꯏ. ꯇꯟꯖꯥꯁꯤꯗ ꯊꯝꯕꯥꯜꯅ ꯃꯥꯡ ꯊꯥꯗꯨꯅ ꯈꯣꯝꯕꯒ ꯃꯈꯣꯏꯅꯤ ꯆꯥꯛꯈꯨꯝꯗ ꯆꯪꯂꯛꯏ. ꯃꯁꯤꯗ ꯔꯥꯅꯤ ꯇꯣꯝꯕꯤꯅ ꯍꯥꯏ. ꯏꯕꯨꯡꯉꯣ, ꯆꯤꯟꯌꯥ ꯁꯦꯡꯗꯅ ꯆꯥꯛꯈꯨꯝꯗ ꯆꯪꯂꯛꯏꯁꯤ ꯀꯔꯤꯒꯤꯅꯣ?
ꯌꯥꯗꯦ ꯍꯥꯏꯕ ꯅꯪ ꯈꯪꯂꯤꯕ ꯅꯠꯇ꯭ꯔꯣ ꯃꯁꯤꯗ ꯊꯝꯕꯥꯜꯅ ꯑꯣꯏꯅ ꯈꯨꯝꯃꯤ ꯁꯤꯟ ꯁꯦꯡꯅꯤꯡꯂ ꯁꯦꯡꯅꯤ ꯁꯦꯡꯅꯤꯡꯗ꯭ꯔꯒꯅ ꯇꯣꯛꯀꯅꯤ ꯁꯤꯗ ꯏꯃꯥꯒꯤ ꯃꯊꯧ ꯂꯩꯇꯦ ꯃꯁꯤꯒꯤ ꯀ꯭ꯋꯥꯛꯁꯦ ꯍꯦꯛꯇ ꯌꯥꯎꯔꯛꯏ ꯏꯕꯨꯡꯉꯣ ꯅꯪꯅ ꯐꯥꯗꯨꯅ ꯄꯨꯔꯛꯂꯤꯕ ꯀ꯭ꯋꯥꯛꯁꯦ ꯃꯈꯣꯜ ꯑꯁꯤ ꯇꯥꯅꯤꯡꯗꯦꯅꯦꯍꯦ ꯅꯪꯕꯨ ꯃꯁꯤ ꯀꯗꯥꯏꯗꯅꯣ ꯍꯨꯟꯗꯣꯛꯂꯨꯕ ꯌꯥꯗ꯭ꯔꯣ ꯏꯁ ꯑꯩꯕꯨ ꯀ꯭ꯋꯥꯛ ꯀꯥꯏꯅ ꯀ꯭ꯋꯥꯛ ꯑꯣꯏꯔꯤ ꯏꯃꯥꯅꯤꯅꯦ ꯏꯃꯥ ꯍꯩ ꯇꯥꯅꯤꯡꯗꯦ ꯇꯨꯃꯤꯟ ꯂꯩꯌꯨ ꯅꯣꯡꯉꯥꯟꯗ ꯉꯥꯏꯔꯤ ꯂꯥꯎꯅꯅꯕ ꯁꯤꯜꯂꯛꯀꯅꯨꯀꯣ ꯅꯁꯛꯇ ꯌꯦꯡꯅꯤꯡꯗꯦ ꯊꯣꯛꯈ꯭ꯔꯣ ꯆꯠꯂꯣ ꯊꯝꯕꯥꯜꯅ ꯃꯄꯨꯔꯣꯏꯕꯗ ꯅꯨꯄꯥ ꯀꯩꯅꯣ ꯅꯪꯅ ꯑꯗꯨꯝ ꯂꯦꯞꯇꯨꯅ ꯌꯦꯡꯉ ꯂꯩꯗꯨꯕꯣ ꯑꯩꯅ ꯀꯔꯤ ꯍꯥꯏ ꯆꯥꯛ ꯏꯟꯁꯥꯡ ꯊꯣꯡꯕ ꯌꯥꯕ ꯀꯩꯅꯣ ꯈꯔ ꯂꯧꯔꯣ ꯑꯌꯨꯛꯁꯤꯗꯒꯤ ꯍꯧꯅꯅꯦ ꯑꯩꯈꯣꯏꯅꯤ ꯇꯣꯉꯥꯟꯅ ꯆꯥꯔꯒꯗꯕꯅꯤ ꯂꯥꯡꯂꯦꯟꯅ ꯄꯨꯛ ꯍꯧꯒꯠꯇꯨꯅ ꯀꯔꯤ ꯆꯥꯛꯈꯨꯝꯁꯤꯗꯒꯤ ꯀꯣꯜꯂꯤꯛ ꯂꯧ ꯀꯥꯏꯅ ꯅꯪꯅ ꯁꯤ ꯂꯥꯛꯄꯗ ꯀꯔꯤ ꯄꯨꯔꯛꯈꯤ ꯅꯁꯥꯗꯣ ꯉꯥꯛꯇ ꯂꯥꯛꯈꯤꯕ ꯅꯠꯇ꯭ꯔꯣ ꯇꯣꯉꯥꯟꯅ ꯆꯥꯒꯦ ꯍꯥꯏꯔꯒꯅ ꯀꯗꯥꯏꯗ ꯆꯥꯎꯁꯣ ꯁ꯭ꯋꯥꯏꯗꯒ ꯆꯥꯕ ꯌꯥꯔꯣ ꯔꯥꯅꯤ ꯇꯣꯝꯕꯤꯅ ꯑꯃꯨꯛ ꯍꯥꯏ ꯏꯃꯨꯡꯁꯤ ꯂꯩꯔꯤꯕ ꯀꯣꯜꯂꯤꯛ ꯑꯃꯠꯇꯅꯦ ꯅꯪꯅ ꯁꯣꯛꯄ ꯌꯥꯔꯣꯏ ꯃꯁꯤ ꯑꯩ ꯑꯃꯗꯤ ꯏꯃꯧ ꯅꯨꯄꯤ ꯂꯩꯅꯥꯒꯤ ꯉꯥꯛꯇꯅꯤ ꯅꯪꯒꯤ ꯀꯔꯤꯁꯨ ꯌꯥꯎꯗꯦ ꯊꯝꯕꯥꯜꯅ ꯅꯨꯄꯥ ꯌꯨꯝꯁꯤ ꯅꯪꯒꯤ ꯅꯠꯇ꯭ꯔꯕꯣ ꯀꯩꯒꯤꯅꯣ ꯅꯃꯥꯁꯤꯅ ꯅꯪꯕꯨ ꯑꯌꯣꯛꯄꯗꯧꯅ ꯍꯥꯏꯔꯤꯁꯤꯕꯣ ꯈꯣꯝꯕꯅ ꯃꯃꯥꯗ ꯍꯥꯏ ꯄꯨꯟꯅ ꯂꯩꯃꯤꯟꯅꯔꯒ ꯌꯥꯝ ꯇꯣꯏꯅ ꯈꯠꯅꯅꯕꯅꯤ ꯑꯩꯈꯣꯏꯅꯤ ꯇꯣꯉꯥꯟ ꯆꯥꯔꯒꯦ ꯃꯁꯤꯅ ꯐꯔꯅꯤ ꯊꯤꯡꯗꯦꯅ ꯏꯃꯥ ꯆꯥꯖꯧ ꯀꯩꯅꯣ ꯆꯥꯅꯤꯡꯂꯦ ꯆꯥꯎ ꯆꯥꯅꯤꯡꯗ꯭ꯔꯦ ꯇꯣꯛ ꯃꯗꯨꯒꯤ ꯋꯥ ꯑꯩꯉꯣꯟꯗ ꯍꯥꯏꯔꯛꯀꯅꯨ ꯍꯥꯏꯗꯕ ꯌꯥꯔꯣꯏꯅꯦ ꯑꯩꯁꯤ ꯅꯪꯒꯤ ꯅꯆꯥꯅꯤ ꯅꯪꯕꯨ ꯏꯆꯥ ꯅꯠꯇꯦ ꯍꯥꯏꯗꯅ ꯑꯩꯅ ꯀꯔꯝ ꯀꯥꯟꯗ ꯍꯥꯏꯈ꯭ꯔꯒꯦ ꯍꯣꯏ ꯏꯃꯥꯒꯤ ꯋꯥꯉꯥꯡꯗꯣ ꯑꯗꯨꯗ ꯍꯥꯏꯔꯤꯕ ꯍꯩ ꯑꯩ ꯊꯕꯛ ꯌꯥꯝꯅ ꯂꯩ ꯆꯠ ꯊꯣꯛ ꯅꯁꯛ ꯑꯗꯨ ꯌꯦꯡꯅꯤꯡꯗꯦꯕ ꯑꯩ ꯁꯪꯒꯣꯝ ꯉꯥꯛꯇꯪ ꯊꯛꯀꯦ ꯊꯝꯕꯥꯜꯅ ꯀꯌꯥꯗꯣ ꯁꯤꯠꯇ꯭ꯔꯤꯅꯤ ꯌꯦꯡꯉꯨꯅꯤ ꯅꯨꯄꯥ ꯃꯈꯣꯏꯗꯒꯤ ꯄꯣꯠ ꯑꯝꯇ ꯂꯧꯔꯣꯏꯁꯤ ꯑꯩꯈꯣꯏꯁꯨꯅꯦ ꯑꯩꯈꯣꯏꯒꯤ ꯂꯣꯏꯅ ꯂꯩꯖꯁꯤ ꯁꯛꯇꯥꯁꯤꯡ ꯑꯁꯤꯗꯤ ꯂꯥꯎ ꯌꯥꯏ ꯃꯄꯨꯔꯣꯏꯕꯕꯨ ꯁꯤꯡꯗꯨꯅ ꯊꯣꯛꯈꯤ ꯔꯥꯅꯤ ꯇꯣꯝꯕꯤꯅ ꯑꯁꯨꯛ ꯃꯃꯥꯏ ꯏꯀꯥꯏꯗꯕ ꯅꯨꯄꯤꯁꯤꯕꯨ ꯀꯔꯤꯅꯣ ꯂꯩꯅꯥꯗꯤ ꯊꯝꯕꯥꯜ ꯀꯣꯟꯁꯤꯟꯅꯗꯨꯅ ꯂꯥꯎꯅꯕ ꯇꯜꯂꯗꯨꯅ ꯃꯍꯥꯛ ꯇꯨꯃꯤꯟꯅ ꯂꯩꯔꯕꯅꯤ ꯔꯥꯅꯤ ꯇꯣꯝꯕꯤꯅ ꯍꯥꯏ ꯁꯪꯒꯣꯝꯗꯨ ꯊꯛꯆꯤꯜꯂꯨ ꯑꯗꯨꯒ ꯂꯣꯏꯁꯤꯜꯂꯨ ꯏꯃꯥꯁꯨ ꯂꯣꯏꯁꯤꯜꯂꯒꯗꯕꯅꯤ ꯑꯁꯣꯝꯗ ꯃꯤꯀꯨꯞ ꯑꯃ ꯍꯧꯖꯤꯟꯈ꯭ꯔꯦ ꯊꯝꯕꯥꯜ ꯃꯐꯤ ꯁꯦꯠꯄ ꯂꯣꯏꯔꯦ ꯂꯥꯡꯂꯦꯟꯅ ꯆꯪꯉꯛꯇꯨꯅ ꯏꯅꯝꯃ ꯂꯣꯏꯔꯕꯣ ꯂꯣꯏꯔꯦ ꯑꯦ ꯅꯉꯛ ꯁꯝꯗꯣ ꯏꯍꯥꯡ ꯍꯥꯡꯉꯤ ꯂꯤꯛ ꯑꯃ ꯁꯤꯖꯤꯜꯂꯨ ꯏꯅꯝꯃꯗꯤ ꯁꯤꯅꯤꯡꯗ꯭ꯔꯦ ꯑꯁ ꯃꯤꯒꯤ ꯃꯥꯡꯗ ꯐꯖꯗꯦꯕ ꯏꯅꯝꯃꯒꯤ ꯂꯤꯛꯐꯥꯡ ꯑꯃ ꯂꯩꯕꯗꯥꯏꯅꯦ ꯑꯗꯨ ꯌꯥꯝ ꯐꯖꯕꯅꯤ ꯑꯗꯨ ꯑꯣꯏꯅ ꯁꯤꯌꯨ ꯂꯥꯡꯂꯦꯟ ꯑꯩꯕꯨ ꯏꯃꯥꯁꯨ ꯂꯩꯍꯧꯔꯕꯅꯤ ꯀꯣꯛ ꯁꯤꯔꯣꯁꯦ ꯍꯣꯏ ꯅꯪꯅ ꯁꯤꯌꯨ ꯍꯥꯏꯔꯕꯅꯤꯅ ꯏꯅꯝꯃ ꯁꯤꯔꯒꯦ ꯑꯁꯤ ꯍꯥꯏꯗꯨꯅ ꯎꯄꯨꯗ ꯍꯥꯡꯗꯣꯛꯏ ꯊꯝꯕꯥꯜ ꯁꯅꯥ ꯂꯨꯄꯥ ꯌꯥꯝꯅ ꯂꯩ ꯍꯥꯏꯗꯨꯅ ꯍꯦꯛꯇ ꯁꯤꯕ ꯃꯤꯉꯣꯟꯗ ꯌꯥꯝꯅ ꯎꯠꯄ ꯇꯧꯕꯁꯤ ꯃꯥ ꯍꯩꯅꯗꯦ ꯑꯗꯨꯕꯨ ꯊꯝꯕꯥꯜꯒꯤ ꯃꯃꯥꯡꯗ ꯃꯁꯛ ꯁꯛꯇꯥ ꯅꯨꯡꯁꯤꯃꯟꯗꯕꯗꯒꯤ ꯇꯧꯕꯗꯤ ꯇꯧꯈꯤ ꯂꯤꯛꯐꯥꯡ ꯑꯗꯨ ꯁꯤꯒꯦ ꯍꯥꯏꯅ ꯌꯦꯡꯂꯨꯕꯗ ꯃꯥꯅ ꯊꯝꯕ ꯃꯐꯝ ꯑꯗꯨꯗ ꯌꯧꯔꯝꯗꯦ ꯂꯩꯔꯤꯕꯁꯤꯡ ꯑꯗꯨꯒꯤ ꯃꯔꯛꯇ ꯂꯩꯔꯝꯗ꯭ꯔꯦ ꯃꯍꯥꯛ ꯁ꯭ꯋꯥꯏ ꯂꯥꯎꯏ ꯑꯦ ꯂꯤꯛ ꯂꯩꯔꯝꯗ꯭ꯔꯦ ꯂꯥꯡꯂꯦꯟꯅ ꯀꯩꯅꯣ ꯑꯩꯁꯤꯕꯨ ꯏꯅꯝꯃ ꯂꯥꯡꯂꯦꯟ ꯂꯤꯛ ꯂꯩꯔꯝꯗ꯭ꯔꯦ ꯏꯅꯝꯃ ꯃꯨꯟꯅ ꯑꯃꯨꯛꯇ ꯌꯦꯡꯉꯨ ꯁꯤꯗ ꯉꯔꯥꯡꯗ ꯌꯥꯎꯗꯨꯅ ꯂꯩꯍꯧꯕꯅꯤ ꯂꯩꯔꯝꯗ꯭ꯔꯦ ꯀꯩꯅꯣ ꯑꯩꯁꯤꯕꯣ ꯀꯣꯌꯦꯡ ꯌꯦꯡꯉꯤ ꯂꯩꯕꯨ ꯎꯗ꯭ꯔꯦ ꯔꯥꯅꯤ ꯇꯣꯝꯕꯤꯅ ꯆꯪꯂꯛꯇꯨꯅ ꯅꯪꯕꯨ ꯂꯣꯏꯔꯕ꯭ꯔꯅꯦꯍꯦ ꯏꯃꯥꯗꯤ ꯂꯣꯏꯔꯦ ꯆꯠꯂꯁꯤꯅ ꯊꯦꯡꯂꯅꯤ ꯂꯥꯡꯂꯦꯟꯅ ꯃꯃꯥꯗ ꯍꯥꯏ ꯏꯃꯥ ꯏꯅꯝꯃꯒꯤ ꯁꯅꯥꯒꯤ ꯂꯤꯛ ꯂꯩꯔꯝꯗ꯭ꯔꯦ ꯍꯥ ꯀꯩꯅꯣ ꯍꯥꯏꯁꯤꯕꯣ ꯆꯪꯁꯤꯟꯗꯨꯅ ꯀꯗꯥꯏꯗ ꯊꯝꯒꯦ ꯅꯪꯕꯣ ꯏꯃꯥ ꯉꯔꯥꯡꯗ ꯁꯤꯗ ꯑꯗꯨꯝ ꯄꯨꯟꯅ ꯌꯥꯎꯍꯧꯕꯅꯤ ꯍꯧꯖꯤꯛ ꯁꯤꯒꯦ ꯍꯥꯏꯅ ꯌꯦꯡꯂꯨꯕꯗ ꯌꯥꯎꯔꯝꯗ꯭ꯔꯦ ꯅꯪꯕꯨ ꯃꯨꯟꯅ ꯌꯦꯡꯉꯨꯅꯦ ꯌꯦꯡꯉꯤ ꯏꯃꯥ ꯂꯩꯇ꯭ꯔꯦ ꯂꯥꯡꯂꯦꯟꯅ ꯏꯃꯥ ꯀꯃꯥꯏꯅ ꯇꯧꯗꯣꯏꯅꯣ ꯁꯤꯕꯣ ꯔꯥꯅꯤ ꯇꯣꯝꯕꯤꯅ ꯋꯥꯈꯜ ꯇꯧꯗꯨꯅ ꯉꯔꯥꯡ ꯌꯨꯝꯁꯤꯗ ꯃꯁꯤꯒꯤ ꯅꯨꯄꯤꯁꯦ ꯑꯁꯤꯇꯪ ꯂꯩꯍꯧꯕꯅꯤ ꯃꯥꯅ ꯁꯣꯏꯗꯅ ꯍꯨꯔꯥꯟꯕ ꯑꯣꯏꯔꯤꯒꯅꯤ ꯂꯥꯡꯂꯦꯟꯅꯁꯨ ꯃꯥꯅ ꯑꯣꯏꯔꯝꯒꯅꯤ ꯃꯥꯅ ꯅꯠꯇꯅ ꯑꯁꯨꯝꯅ ꯇꯧꯕꯤꯅꯕ ꯃꯤ ꯀꯅꯥꯝꯇ ꯂꯩꯇꯦ ꯀꯌꯥꯗꯨꯅ ꯌꯦꯡꯉꯨꯅꯤ ꯃꯁꯦ ꯂꯤꯛꯀ ꯍꯨꯔꯥꯟꯗꯅ ꯇꯧꯗꯅ ꯑꯩ ꯇꯧꯒꯦꯕ ꯃꯁꯤ ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯄꯥꯜꯗ ꯄꯔꯕꯞ ꯊꯣꯛꯏ ꯃꯉꯣꯜ ꯑꯗꯨ ꯂꯦꯞꯇꯨꯅ ꯂꯥꯎꯏ ꯏꯕꯨꯡꯉꯣ ꯍꯩ ꯏꯕꯨꯡꯉꯣ ꯅꯪꯒꯤ ꯅꯨꯄꯤꯗꯨꯒꯅꯦ ꯃꯄꯥꯟꯗ ꯄꯔꯕꯞ ꯊꯣꯛꯂꯛ ꯈꯣꯝꯕꯅ ꯍꯥꯏꯖꯩ ꯀꯩꯅꯣ ꯏꯃꯥꯅ ꯑꯃꯨꯛ ꯀꯧꯔꯤꯁꯤꯅ ꯅꯨꯄꯥ ꯊꯣꯛꯑꯣꯅꯨ ꯀꯧꯅꯤꯡ ꯀꯧꯖꯁꯅꯤ ꯍꯩ ꯇꯥꯕ꯭ꯔꯥ ꯄꯔꯕꯞ ꯊꯣꯛꯂꯛ ꯉꯁꯤꯗꯤꯅꯦ ꯃꯤ ꯊꯤꯛ ꯇꯧꯒꯦ ꯍꯟꯖꯤꯟꯅ ꯀꯧꯏ ꯍꯟꯖꯤꯟꯅ ꯀꯧꯔꯕꯗ ꯈꯣꯝꯕꯒ ꯊꯝꯕꯥꯜꯒꯁꯨ ꯃꯄꯥꯜꯗ ꯊꯣꯛꯂꯛꯏ ꯀꯩꯗꯧꯔꯒꯦ ꯃꯥ ꯔꯥꯅꯤ ꯇꯣꯝꯕꯤꯅ ꯊꯝꯕꯥꯜꯗ ꯃꯨꯟꯅ ꯌꯦꯡꯗꯨꯅ ꯅꯪꯗꯤ ꯌꯥꯝ ꯉꯝꯃꯤꯅ ꯃꯤꯒꯤ ꯎꯄꯨ ꯐꯥꯛꯇꯨꯅ ꯁꯅꯥꯒꯤ ꯂꯤꯛꯀ ꯍꯨꯔꯥꯜꯂꯤꯕ ꯍꯩ ꯍꯨꯔꯥꯟꯕꯤ ꯍꯧꯖꯤꯛꯃꯛ ꯊꯨꯅ ꯅꯪꯅ ꯍꯨꯔꯥꯟꯈꯤꯕ ꯁꯅꯥꯒꯤ ꯂꯤꯛꯇꯣ ꯄꯨꯊꯣꯔꯛꯑꯣ ꯀꯩꯅꯣ ꯏꯃꯥꯒꯤꯁꯤꯕꯨ ꯑꯩꯕꯨ ꯍꯨꯔꯥꯟꯕꯤ ꯍꯦꯛꯇ ꯇꯥꯍꯜꯂꯤꯔꯣ ꯑꯩꯕꯨ ꯍꯨꯔꯥꯟꯕꯤ ꯇꯥꯍꯜꯂꯒ ꯌꯨꯝꯁꯤꯗꯒꯤ ꯑꯩꯕꯨ ꯇꯥꯟꯊꯣꯛꯈꯤꯒꯦ ꯍꯥꯏꯅ ꯈꯜꯂꯤꯔꯕ ꯇꯧꯅꯨ ꯏꯕꯦꯝꯃ ꯑꯩꯒꯤꯁꯦ ꯃꯨꯟꯅ ꯈꯪꯂ ꯃꯇꯨꯡꯗ ꯍꯥꯏꯔꯤꯕꯅꯤ ꯁꯠ ꯄꯨꯊꯣꯔꯛꯑꯣ ꯂꯥꯡꯂꯦꯟꯒ ꯂꯩꯅꯥꯒꯁꯨ ꯃꯄꯥꯟꯗ ꯊꯣꯛꯂꯛꯇꯨꯅ ꯂꯦꯞ ꯂꯩ ꯈꯣꯝꯕꯅ ꯃꯃꯥꯗ ꯏꯃꯥ
ꯅꯪꯅ ꯊꯝꯕꯥꯜꯗ ꯑꯁꯨꯛꯅ ꯃꯔꯥꯜ ꯁꯤꯅꯤꯡꯂꯤꯕꯁꯤ ꯀꯔꯤꯒꯤꯅꯣ? ꯃꯥꯕꯨ ꯍꯨꯔꯥꯟꯕ ꯇꯥꯅꯕ ꯍꯣꯠꯅꯔꯤꯕꯗꯣ ꯀꯥꯟꯅꯔꯣꯏ. ꯏꯕꯨꯡꯉꯣ, ꯅꯪꯗꯤ ꯅꯪꯒꯤ ꯅꯨꯄꯤꯁꯤꯒꯤ ꯃꯕꯨꯛꯆꯦꯜꯗꯤ ꯐꯖꯅ ꯈꯪꯗ꯭ꯔꯦꯅꯦ ꯍꯥ? ꯅꯨꯄꯥ ꯐꯥꯕꯤꯅꯦ, ꯍꯨꯔꯥꯟꯕꯤꯅꯦ. ꯊꯝꯕꯥꯜꯅ, ꯏꯃꯥ ꯋꯥꯒꯤ ꯋꯥ ꯆꯨꯝꯅ ꯉꯥꯡꯕꯤꯌꯨꯀꯣ. ꯌꯥꯝꯅ ꯍꯦꯟꯖꯤꯜꯂꯛꯂꯕꯗꯤ ꯉꯁꯤꯅꯦ ꯆꯥꯏꯅꯔꯛꯀꯅꯤ. ꯆꯥꯏꯅꯁꯤꯅꯦ ꯂꯥꯎꯅꯦ. ꯑꯁꯤ ꯍꯥꯏꯗꯨꯅ ꯏꯜꯂꯤꯕ ꯐꯤꯗꯨ ꯍꯦꯛꯇ ꯌꯦꯞꯁꯤꯜꯂꯤ ꯂꯥꯡꯂꯦꯟꯅ. ꯏꯃꯥ, ꯈꯠꯅꯕꯅ ꯀꯥꯟꯅꯔꯣꯏ. ꯏꯅꯝꯃꯅ ꯍꯨꯔꯥꯟꯕ ꯁꯅꯥꯒꯤ ꯂꯤꯛꯇꯣ ꯌꯥꯝ ꯊꯨꯅ ꯄꯨꯊꯣꯛꯄꯤꯔꯣ. ꯈꯣꯝꯕꯅ, ꯅꯈꯣꯏꯅ ꯃꯥꯕꯨ ꯍꯨꯔꯥꯟꯕ ꯁꯤꯔꯤꯁꯤ ꯀꯩꯒꯤꯅꯣ? ꯇꯥꯆꯧ, ꯅꯪꯒꯤ ꯅꯨꯄꯤꯁꯤ ꯍꯨꯔꯥꯟꯕꯤꯅꯤ. ꯏꯅꯝꯃꯒꯤ ꯂꯤꯛꯄꯨ ꯃꯥꯅ ꯍꯨꯔꯥꯜꯂꯤꯕ. ꯍꯦꯉꯥꯡ, ꯑꯩꯅ ꯁꯅꯥ ꯍꯨꯔꯥꯜꯂꯤ ꯍꯥꯏꯗꯤ ꯅꯪ ꯎꯍꯧꯕ꯭ꯔꯥ? ꯎꯍꯧꯗ꯭ꯔꯁꯨ ꯈꯪꯉꯤ. ꯑꯁꯨꯛ ꯀꯨꯏꯅ ꯌꯨꯝꯁꯤꯗꯒꯤ ꯄꯣꯠ ꯑꯝꯇ ꯃꯥꯡꯗ꯭ꯔꯤ. ꯅꯪ ꯂꯥꯛꯄꯗꯩ ꯃꯥꯡꯉꯤꯅꯤ. ꯑꯗꯨꯗꯤ ꯍꯨꯔꯥꯜꯂꯤꯁꯦ ꯅꯪ ꯑꯣꯏꯐꯝ ꯊꯣꯛꯇ꯭ꯔꯣ? ꯍꯣꯏ, ꯑꯩꯈꯣꯏꯗꯤ ꯍꯨꯔꯥꯟꯖꯗꯦ. ꯍꯨꯔꯥꯜꯂꯤꯗꯤ ꯅꯪꯕꯨ ꯑꯣꯏꯔꯝꯒꯅꯤ. ꯔꯥꯅꯤ ꯇꯣꯝꯕꯤꯅꯕꯨ, ꯅꯪ ꯍꯨꯔꯥꯟꯗꯦ ꯍꯥꯏꯕ ꯅꯠꯇ꯭ꯔꯣ? ꯐꯔꯦ ꯑꯗꯨ ꯑꯣꯏꯗꯤ ꯂꯥꯏꯒꯤ ꯋꯥꯌꯦꯜ ꯌꯦꯡꯅꯕ ꯇꯥꯔꯦꯗꯅ. ꯌꯦꯡꯅꯁꯤ. ꯍꯧꯖꯤꯛꯃꯛ ꯑꯩꯅꯅꯦ ꯂꯥꯏ ꯈꯨꯔꯨꯝꯍꯟꯒꯅꯤ. ꯁꯅꯥ ꯍꯨꯔꯥꯟꯕ ꯃꯤꯗꯣ ꯍꯌꯦꯡꯒꯤ ꯅꯨꯃꯤꯠꯇ ꯍꯨꯔꯥꯜꯂꯤ ꯃꯈꯨꯠꯇꯣ ꯆꯤꯡꯊꯦꯛꯄ ꯑꯣꯏꯁꯅꯨ. ꯔꯥꯅꯤ ꯇꯣꯝꯕꯤ ꯑꯁꯥꯎꯕ ꯑꯃ ꯌꯥꯎꯅ ꯃꯥꯏꯕꯤ ꯊꯥꯒꯣꯏꯒꯤ ꯃꯅꯥꯛꯇ ꯆꯠꯇꯨꯅ ꯂꯥꯏ ꯈꯨꯔꯦꯝꯕꯤ ꯏꯃꯥꯗ ꯀꯥꯇꯤ ꯅꯨꯡꯕꯤ ꯍꯦꯛꯇ ꯂꯥꯏ ꯈꯨꯔꯨꯝꯍꯜꯂꯤ. ꯍꯟꯗꯛꯀꯤ ꯃꯇꯥꯡ ꯑꯁꯤꯗ ꯀꯔꯤ ꯊꯣꯛꯀꯦ ꯍꯥꯏꯕꯗꯨ ꯃꯍꯥꯛ ꯌꯦꯡꯒꯦ ꯈꯜꯂꯤ. ꯑꯁꯨꯝꯅ ꯑꯍꯤꯡ ꯑꯁꯤ ꯍꯧꯈ꯭ꯔꯦ. ꯃꯊꯪꯒꯤ ꯑꯌꯨꯛꯅꯤ. ꯊꯝꯕꯥꯜ ꯃꯥꯅ ꯇꯨꯝꯕ ꯍꯧꯒꯠꯂꯛꯄꯗ ꯌꯦꯠ ꯊꯪꯕ ꯃꯥꯒꯤ ꯃꯈꯨꯠ ꯑꯗꯨ ꯂꯦꯡꯕ ꯁꯨꯡꯌꯥ ꯌꯥꯗ꯭ꯔꯦ. ꯀꯩꯅꯣ? ꯑꯩꯒꯤ ꯈꯨꯠꯁꯤ ꯂꯦꯡꯕ ꯌꯥꯗ꯭ꯔꯦ. ꯂꯣꯏꯅ ꯁꯤꯊꯈ꯭ꯔꯦ. ꯀꯃꯥꯏꯅ ꯇꯧꯅꯤ ꯁꯤꯗꯤ? ꯃꯍꯥꯛ ꯄꯥꯈꯠꯄ ꯑꯃ ꯐꯥꯎꯔꯦ. ꯁꯅꯥ ꯍꯨꯔꯥꯟꯕꯗꯨ ꯃꯍꯥꯛꯅꯤ ꯍꯥꯏꯕꯁꯤ ꯇꯁꯦꯡꯅ ꯑꯇꯥꯛ ꯑꯐꯣꯡꯅꯔꯛꯀꯗꯧꯔꯦ. ꯃꯁꯤꯕꯨ ꯀꯤꯕꯗꯒꯤ ꯃꯍꯥꯛ, ꯑꯩ ꯁꯤꯗ ꯂꯩꯕ ꯌꯥꯗ꯭ꯔꯦ. ꯑꯩ ꯇꯨꯃꯤꯟꯅ ꯆꯦꯟꯈ꯭ꯔꯒꯦ. ꯃꯍꯥꯛꯅ ꯍꯨꯔꯥꯜꯂꯨꯕ ꯂꯤꯛ ꯑꯗꯨ ꯃꯥꯡꯒꯣꯜ ꯑꯗꯨꯗ ꯊꯅꯝꯂꯦ. ꯑꯌꯨꯛ ꯉꯟꯇꯥꯗꯨꯗ ꯃꯍꯥꯛ ꯌꯨꯝ ꯑꯗꯨ ꯊꯥꯗꯣꯛꯇꯨꯅ ꯆꯦꯟꯈ꯭ꯔꯦ. ꯂꯩꯅꯥꯅ ꯍꯧꯒꯠꯂꯛꯄꯗ ꯂꯤꯛ ꯑꯗꯨꯕꯨ ꯍꯦꯛ ꯊꯦꯡꯅꯩ. ꯁꯤꯗꯤ ꯑꯩꯒꯤ ꯉꯔꯥꯡ ꯃꯥꯡꯈꯤꯕ ꯂꯤꯛ ꯑꯗꯨꯅꯤꯅ. ꯏꯃꯥ, ꯑꯩꯒꯤ ꯉꯔꯥꯡ ꯃꯥꯡꯈꯤꯕ ꯂꯤꯛ ꯑꯗꯣ ꯁꯤꯗ ꯂꯩꯔꯝꯂꯦ. ꯔꯥꯅꯤ ꯇꯣꯝꯕꯤꯁꯨ ꯊꯣꯛꯂꯛꯇꯨꯅ, ꯍꯥ, ꯀꯔꯤ ꯍꯥꯏꯕ? ꯂꯤꯛ ꯂꯩꯔꯝꯃꯦ ꯍꯥꯏꯕ? ꯀꯗꯥꯏ? ꯇꯨ ꯏꯃꯥ, ꯃꯥꯡꯒꯣꯜꯁꯤ ꯂꯩꯔꯝꯃꯦ. ꯑꯗꯨꯗꯤ ꯀꯅꯥꯅ ꯍꯨꯔꯥꯜꯂꯤꯕ? ꯂꯥꯡꯂꯦꯟꯅ, ꯏꯃꯥꯕꯨ ꯉꯔꯥꯡ ꯂꯥꯏ ꯑꯀꯟꯕ ꯑꯃ ꯈꯨꯔꯨꯝꯃꯨꯔꯦ ꯍꯥꯏꯗꯥꯏꯅꯦ? ꯃꯗꯨꯒꯤ ꯍꯤꯡꯆꯥꯕꯤ ꯃꯥꯟꯕ ꯅꯨꯄꯤꯗꯨꯗꯤ. ꯍꯩ ꯏꯕꯨꯡꯉꯣ, ꯅꯪꯒꯤ ꯅꯨꯄꯤ ꯁꯛ ꯐꯖꯕꯤꯗꯨꯗꯤ ꯀꯧꯊꯣꯔꯛꯎ. ꯁꯤꯗ ꯂꯩꯇꯦ ꯏꯃꯥ. ꯑꯗꯨꯗꯤ ꯃꯥꯗꯤ ꯀꯗꯥꯏ ꯆꯠꯈ꯭ꯔꯤꯕ? ꯂꯥꯡꯂꯦꯟ, ꯑꯃꯥꯡꯁꯪꯗꯒ ꯂꯩꯕ꯭ꯔꯥ ꯑꯃꯨꯛꯇ ꯌꯦꯡꯉꯨ. ꯍꯣꯏ ꯏꯃꯥ. ꯑꯗꯨꯕꯨ ꯊꯤꯕꯗ ꯂꯩꯔꯝꯗ꯭ꯔꯦ. ꯈꯣꯝꯕꯁꯨ ꯌꯥꯎꯅ ꯊꯝꯕꯥꯜ ꯕꯨꯗꯤ ꯑꯗꯨꯃꯛ ꯂꯩꯇ꯭ꯔꯦ. ꯃꯇꯧ ꯑꯁꯤꯗꯒꯤ ꯃꯍꯥꯛ ꯈꯪꯖꯔꯛꯂꯦ. ꯑꯣ, ꯁꯅꯥꯒꯤ ꯂꯤꯛ ꯍꯨꯔꯥꯜꯂꯤꯕꯁꯤꯗꯤ ꯊꯝꯕꯥꯜ ꯅꯪꯅ ꯑꯣꯏꯔꯦ. ꯔꯥꯅꯤ ꯇꯣꯝꯕꯤꯅ, ꯃꯍꯥꯛ ꯇꯧ ꯉꯝꯕꯤ ꯅꯨꯄꯤꯅꯤ ꯃꯗꯨ. ꯁꯅꯥ ꯍꯨꯔꯥꯟꯕꯒꯤ ꯐꯨꯔꯅꯤ ꯍꯥꯏꯕ ꯈꯪꯕꯗꯒꯤ ꯃꯍꯥꯛ ꯇꯨꯃꯤꯟꯅ ꯆꯦꯟꯈ꯭ꯔꯤꯅꯦꯕ. ꯂꯥꯡꯂꯦꯟꯅ, ꯍꯨꯔꯥꯟꯕꯤ ꯍꯥꯏꯁꯤꯅꯤ. ꯈꯣꯝꯕ ꯃꯍꯥꯛ ꯍꯧꯖꯤꯛꯇꯗ ꯋꯥꯈꯜ ꯇꯥꯔꯛꯂꯤ. ꯃꯃꯥꯕꯨ ꯌꯦꯡꯗꯨꯅ, ꯏꯃꯥ, ꯅꯆꯥꯏꯁꯤ ꯀꯌꯥꯗ ꯋꯥꯈꯜ ꯊꯦꯜꯂꯨꯔꯕꯅꯣ? ꯏꯕꯨꯡꯉꯣ. ꯂꯩꯅꯥꯗ ꯑꯃꯨꯛ ꯌꯦꯡꯗꯨꯅ, ꯂꯩꯅꯥ, ꯑꯩ ꯅꯪꯒꯤ ꯅꯐꯝꯗꯤ ꯌꯥꯝ ꯂꯥꯟꯈ꯭ꯔꯦ. ꯑꯩꯕꯨ ꯑꯃꯨꯛꯇ ꯅꯪꯅ ꯉꯥꯛꯄꯤꯌꯣ. ꯑꯩꯈꯣꯏ ꯇꯥꯆꯧ ꯑꯗꯨꯝ ꯍꯥꯏ ꯑꯩꯗꯤ. ꯈꯣꯝꯕ ꯃꯍꯥꯛ ꯅꯤꯡꯉꯝꯂꯛꯇ꯭ꯔꯦ. ꯂꯝꯒꯤ ꯁꯟ ꯃꯁꯤ ꯁꯥꯡꯉꯤ ꯈꯜꯂꯨꯕ ꯃꯥꯒꯤ ꯋꯥꯈꯜ ꯑꯔꯥꯟꯕ ꯑꯣꯏꯔꯝꯂꯦ.